Ko, nandom sa hoy gi kwase, si hana amuk tapi kige. Hausikan gi laisabi singse, tauba ngamba yam laikre. Sahi haire yam nauri. Masidai sida yuga yoladana. Imai pema. Kari no ibema, mapa mapugi hakdagdagi yu yolaga migi zakhaw sumagi hingaklibani. Adunadi macha masu singnasu makhoi na tawramba sinphamdo makha samthauba tabani. Haisu haibani. Nupa na yuyon boyradi kharasu khanaramba yai adu sunati leisabi takan tagat tekpi sahi kun manga kun tarukta su hairamgani machin manaw nupi ngakta su oisali aikhoi mitse onthokna naraba jani adubudi nongma leikai miyam sinane sauraktana leikai sidagi tanthokpa soidrabani aikhoina kana leite khanduna phatharaga leibasida samhenjalakpa ma yauri leikai gi misingna su jibon nangna bahurabani asa ai chenga walaroida ayum chakrake Haima, angang asi satkhrin he. Nakhoi sisu kharadi he mali he. Angang asi ikairamani haibani mi. Makhoi gi ni haibada kanabu leiribage. Yo lebadi makhoi gi ma manina ama leiribase magi tomal haiba mahamukkrasinani. Mana yo laga namana angang asi thongjinbiba. Yengo angang asina apanga thabak sujanomjadana te manaw nupi ama leiribasisu lairik tamhanjari. Asuk wana angang asina sujanomjadana honaribase noye khoina nongmata changludana mateng pangma ngamlubasu natte. Tawnu bema minungsi kharasu chenbadi phabani ko. Chinnama layama pale haidana ne pangangang basu phatte. Ngang thokiba wase yamna lubani. Munna khantharaga ngangba tamgadabani. Masu atay kanadi nattidana. Laikai sige angangni. Nakhoigisu nanawgumba nachagumbani. Wakhaldo kharasu phana khanba tamsi kaidawge ibem hoy. Ho karino asengba haibabu kayamuk yam kairagi ine. Mayekta nganglabanina masada pandana chatkrisini. Kanade kwadudum sasatapo wathi wachoido ngangliranu. Ihe kaya da machuk mapak naidriba angang sinu yeng. Oh parese. Se wase haujik chadoribani ne ine yomdre ko. yare ine yomdrasu kadai laose aikhoi sune paisa thanaraga sokadum sanarusi Mathaudi suningai leitrabani na mi gi sitarkupta yengdana leine. Mi wa ngangnabaga su sariba. Mit ase onthokna nakhre. Makhoi gumba sina khit mahele. Ima, nang nabug yam pate. Kaigino, nasada asuk waba polumse, koktata thangat piramlaga, ibu thado tuna chakriba karigino. Aigi awaba itaw se uraga, ima, nang ibu yengba ngamlibro. Ay migi minok may samayam se, kayam kuina khangduna lay ko haibano ima. Ay kayam kuina khangduna lay ko haibano. Iche, chaloirabo. Ai school chappa thengkrani. Thadoi, nang halabro. Ise do hauzik chengwan ba chatlubani ine tharu hoida. Chengdo loithokre na leiramdre. Sorok phawba thoudradi yararoi. Pung sisu nipan tasile. Ngasidi chak thengani. Aduna ne se sigi paisa se puro. Horin school da kai no chanaba. Lupa chama se puro ko. Iche. Leibak lay. Leibak lay. Mama,
ꯀꯗꯥꯏꯅꯣ ꯅꯪꯒꯤ ꯃꯥꯃꯗꯅꯦ ꯂꯨꯄꯥ ꯆꯥꯝꯃ ꯈꯛꯇ ꯄꯤꯔꯛꯎ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯗꯧꯔꯤꯕꯅꯤ ꯇꯝꯃꯁꯨ ꯌꯥꯕ ꯇꯝꯗ꯭ꯔꯁꯨ ꯌꯥꯕ ꯂꯥꯏꯔꯤꯛꯇꯨꯕꯨ ꯀꯔꯤꯅꯣ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯀꯩꯗꯧꯗꯣꯏꯅꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯆꯧ ꯑꯁꯥꯡꯒꯗꯨ ꯍꯦꯛꯇ ꯇꯔꯥꯏ ꯇꯔꯥꯏꯅ ꯐꯪꯒꯗꯕ ꯅꯠꯇꯦ ꯃꯥꯃꯥ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯤꯅꯦ ꯁꯦꯜꯒꯤ ꯃꯇꯝꯅꯤ ꯃꯌꯥꯗ ꯃꯩ ꯕ꯭ꯔꯦꯡ ꯕ꯭ꯔꯦꯡ ꯍꯧꯕ BA MA ꯐꯥꯎꯕ ꯇꯔꯥꯏ ꯇꯔꯥꯏꯅ ꯇꯥꯔ ꯂꯩꯔ ꯃꯇꯝ ꯑꯁꯤꯗ ꯃꯥꯃꯥ ꯂꯥꯏꯔꯤꯛ ꯀꯥꯏꯅ ꯑꯩ ꯇꯣꯛꯊꯣꯛꯎ ꯏꯕꯦꯝꯃ ꯇꯝꯃꯨꯅꯨ ꯃꯁꯤꯗꯩꯁꯤꯗ ꯃꯆꯤ ꯁꯥꯕꯤꯁꯤꯅ ꯇꯨꯏꯁꯟꯒꯁꯨ ꯊꯥꯗꯅꯒ ꯇꯧꯏ ꯑꯩ ꯀꯥꯟꯅꯔꯣꯏ ꯏꯕꯦꯝꯃ ꯅꯆꯦꯒꯤ ꯃꯇꯦꯡꯗꯨꯝ ꯄꯥꯡꯁꯤꯜꯂꯨ ꯃꯍꯩ ꯑꯣꯏꯅ ꯏꯕꯦꯝꯃ ꯌꯥꯔꯦ ꯃꯥꯃꯥ ꯁꯦ ꯂꯨꯄꯥ ꯆꯥꯝꯃꯁꯦ ꯄꯨꯕꯤꯔꯣ ꯑꯉꯥꯡꯁꯦ ꯑꯩ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯅꯈꯣꯏ ꯀꯅꯥꯝꯇꯗꯁꯨ ꯑꯩꯅ ꯃꯇꯦꯡ ꯂꯧꯔꯣꯏꯌꯦ ꯃꯥꯃꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯑꯉꯥꯡꯁꯤꯒꯤ ꯄꯨꯛꯅꯤꯡ ꯍꯟꯊꯒꯗꯕ ꯋꯥꯗꯤ ꯉꯥꯡꯕꯤꯔꯛꯀꯅꯣ ꯃꯥꯃꯥ ꯊꯥꯗꯣꯏ ꯆꯠꯂꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯔꯣ ꯄꯨꯡꯁꯦ ꯊꯦꯡꯈ꯭ꯔꯅꯤꯌꯦ ꯑꯩꯉꯣꯟꯗꯒ ꯑꯣꯟꯁꯤꯜꯂꯛꯇꯅꯒꯁꯨ ꯇꯧꯔꯤꯌꯦ ꯃꯥꯒꯤ ꯐꯅꯅꯕ ꯍꯥꯏꯕꯤꯔꯒ ꯃꯁꯤꯗꯤ ꯑꯩ ꯁꯦ ꯃꯥꯃ ꯋꯥ ꯍꯥꯏꯒꯦ ꯑꯩꯅ ꯊꯝꯂꯝꯂꯤꯕꯁꯦ ꯂꯤꯇꯔ 10ꯅꯤ ꯃꯁꯤ ꯌꯣꯜꯂꯝꯒꯗꯕꯅꯤꯀꯣ ꯑꯩ ꯁꯤꯠꯇꯦ ꯑꯗꯨ ꯇꯧꯗꯦꯗꯅ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ ꯂꯣꯏꯅꯃꯛ ꯌꯣꯜꯂꯝꯗ꯭ꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ ꯑꯩ ꯆꯠꯂꯦ 이제 ꯑꯩꯁꯨ ꯊꯣꯛꯎꯈꯤꯒꯦ ꯊꯥꯗꯣꯏ ꯉꯥꯏꯈꯣ ꯅꯪ ꯀꯔꯤꯝꯇꯁꯨ ꯆꯥꯗ꯭ꯔꯦ ꯁꯦ ꯄꯩꯁꯥꯁꯦ ꯄꯥꯏꯁꯤꯟꯈ꯭ꯔꯣ 이제 루바 ꯆꯅꯤ ꯄꯨꯜꯂꯞ ꯄꯤꯁꯜꯂꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯆꯣꯏꯕ ꯂꯩꯇ꯭ꯔꯕ ꯍꯣꯔꯦꯟ ꯆꯦꯡꯅ ꯀꯥꯏꯗꯩ ꯋꯥꯟꯗꯣꯏꯕ 이세다 ꯄꯩꯁꯥ ꯈꯔ ꯂꯩꯔꯤꯌꯦ ꯁꯤꯅ ꯀꯣꯟꯅꯒꯤꯅꯤ ꯌꯥꯔꯦꯁꯦ ꯊꯣꯛꯅꯕ ꯇꯧꯔꯣ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯑꯣꯏꯅ ꯆꯥꯛꯇꯣ ꯆꯔꯥ ꯋꯥꯜꯂꯣꯀꯣ ꯕꯦꯃꯥ ꯅꯤꯡꯊꯤꯅ ꯌꯦꯡꯗꯅ ꯆꯠꯂꯨꯀꯣ ꯊꯥꯗꯣꯏ ꯍꯣꯏ 이제 ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯎꯈꯤꯒꯦꯀꯣ ꯆꯠꯂꯦ 이제 ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯆꯦꯡꯁꯨ ꯂꯩꯇ꯭ꯔꯤ ꯄꯩꯁꯥꯁꯤꯅ ꯀꯗꯥꯏꯗꯒꯤ ꯂꯧꯒꯅꯤ ꯑꯩꯗꯤ ꯑꯩꯅ ꯄꯩꯁꯥ ꯈꯔ ꯇꯨꯡꯁꯤꯟꯖꯕ ꯁꯦꯝꯐꯨ ꯑꯃꯗꯤ ꯂꯩꯈꯤꯕꯅꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣꯅꯦ ꯑꯗꯨꯕꯣ ꯑꯩꯕꯨ ꯁꯤꯒꯤ ꯎꯄꯨꯁꯤꯗ ꯍꯥꯞꯈꯤꯒꯨꯝ ꯇꯧꯕꯅꯤꯅꯦ ꯀꯗꯥꯏꯗꯅꯣꯅꯦ ꯑꯩꯕꯣ ꯃꯥꯃ ꯂꯩꯇꯕ꯭ꯔꯣ ꯄꯣꯠ ꯈꯤꯇ ꯂꯧꯒꯦꯅꯦ ꯃꯥꯃ ꯀꯅꯥꯅꯣ ꯂꯥꯛꯏꯁꯤꯅ ꯑꯃꯨꯛ ꯍꯩꯃꯥ ꯗꯥꯔꯣꯃꯤꯌꯣꯅꯤꯅ ꯃꯥꯃꯗꯤ ꯂꯩꯇꯤꯌꯦ ꯀꯌꯥ ꯂꯧꯒꯗꯕꯅꯣ ꯌꯥꯅꯤ ꯍꯥꯏꯕꯤꯔꯛꯑꯣ ꯐꯨꯜ ꯑꯝꯇ ꯂꯧꯒꯦ ꯇꯧꯕꯅꯤꯗ ꯍꯣꯏ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯣ ꯑꯩ ꯂꯧꯊꯣꯛꯆꯔꯨꯈꯤꯒꯦ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒꯦꯗ ꯁꯤꯗ ꯂꯩꯔꯦꯁꯦ ꯀꯩꯅꯣ ꯗꯥꯔꯣꯃꯤꯌꯣ ꯏꯃꯨꯡꯗ ꯍꯦꯛꯇ ꯆꯪꯕꯤꯔꯛꯏꯁꯤꯕꯣ ꯃꯄꯥꯟꯗ ꯊꯨꯅ ꯑꯝꯇ ꯊꯣꯛꯄꯤꯌꯣ ꯃꯤꯅ ꯎꯔꯒ ꯐꯖꯔꯔꯣꯏ ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯩꯕꯤꯔꯝꯃꯣ ꯀꯩꯅꯣꯅꯦ ꯂꯩꯕꯥꯛ ꯂꯩ ꯀꯩꯅꯣ ꯌꯥꯝ ꯄꯥꯈꯠꯂꯤꯗꯨꯕꯣ ꯑꯩ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦꯅ ꯆꯪꯉꯛꯄꯅꯦꯕ ꯁꯦ ꯑꯩꯅ ꯆꯪꯉꯛꯄꯁꯤꯕꯨ ꯌꯥꯝ ꯀꯥꯏꯔꯕ꯭ꯔꯅꯦ ꯐꯔꯦ ꯑꯩ ꯊꯣꯛꯈ꯭ꯔꯒꯦꯀꯣ ꯑꯗꯣ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯐꯖꯕ ꯑꯝꯇꯗꯤ ꯊꯛꯆꯒꯦꯀꯣ ꯐꯅꯤ ꯊꯣꯛꯄꯤꯔꯝꯃꯣ ꯗꯥꯔꯣꯃꯤꯌꯣ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯁꯦ ꯕꯣꯇꯜꯁꯤꯁꯨ ꯁꯤꯗ ꯊꯝꯃꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯁꯤꯡꯁꯨ ꯌꯥꯝ ꯍꯥꯎꯔꯦ ꯑꯁꯦ ꯄꯩꯁꯥ ꯑꯆꯣꯏꯕꯁꯨ ꯑꯝꯇ ꯌꯥꯎꯔꯛꯇ꯭ꯔꯦ ꯁꯤ ꯑꯗꯨꯝ ꯄꯥꯏꯁꯜꯂꯣꯁꯦ ꯑꯔꯦꯝꯕꯗꯨꯅꯅꯦ ꯑꯩ ꯑꯗꯨꯝ ꯀꯣꯟꯅ ꯂꯧꯕ ꯂꯥꯛꯑꯒꯦ ꯑꯩ ꯆꯠꯂꯦ ꯂꯩꯕꯥꯛ ꯂꯩ ꯆꯠꯂꯦ ꯐꯔꯦꯗ ꯁꯤꯅ ꯆꯦꯡ ꯑꯝꯇ ꯋꯥꯜꯂꯨꯈꯤꯒꯦ ꯄꯨꯡꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯊꯣꯡꯗ꯭ꯔꯤ ꯊꯦꯡꯖꯤꯟꯈ꯭ꯔꯅꯤ ꯏꯅꯦ ꯉꯁꯥꯏ ꯆꯦꯡ ꯋꯥꯟꯒꯦ ꯍꯥꯏꯔꯝꯕꯗꯣ ꯂꯧꯔꯒꯦ ꯏꯕꯦꯝꯃ ꯏꯅꯦꯗꯤꯅꯦ ꯅꯪ ꯉꯁꯥꯏ ꯗꯨꯀꯥꯟꯗ ꯂꯥꯛꯂꯝꯂꯒ ꯇꯨꯃꯤꯟ ꯆꯠꯈꯤꯕꯗꯨꯗ ꯅꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ ꯈꯟꯕꯗꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤꯅꯦ ꯂꯩꯀꯥꯏꯒꯤ ꯁꯨꯅꯤꯡꯗꯕꯤ ꯃꯤ ꯋꯥ ꯉꯥꯡꯅꯕꯩ ꯄꯥꯝꯕꯤꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯅꯅꯥꯗ ꯐꯥꯎ ꯍꯥꯞꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯃꯈꯣꯏꯗꯒꯤꯗꯤ ꯏꯆꯥꯅ ꯃꯃꯜ ꯌꯥꯝꯅ ꯍꯦꯜꯂꯤ ꯂꯩꯕ ꯁꯦ ꯅꯪꯗꯤ ꯆꯥꯛꯁꯨ ꯊꯣꯡꯂꯝꯈꯤꯔꯣꯏ ꯄꯨꯔꯣꯁꯦ ꯍꯣꯏ ꯏꯅꯦ ꯑꯩ ꯀꯩꯝꯇ ꯈꯟꯗꯦꯗ ꯑꯗꯣ ꯏꯅꯦ ꯑꯩꯒꯤꯁꯦ ꯀꯌꯥ ꯇꯥꯔꯒꯦ ꯂꯨꯄꯥ 350 ꯇꯥꯔꯦ ꯏꯕꯦꯝꯃ ꯏꯅꯦ ꯁꯦ ꯁꯤꯗꯩ ꯂꯧꯕꯤꯔꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯏꯅꯦ ꯍꯣꯏ ꯆꯠꯂꯣ ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯅ ꯑꯌꯣ ꯑꯁ ꯑꯌꯣ ꯃꯥ
ꯁꯣꯛꯄ꯭ꯔꯥ ꯄꯣꯠ ꯆꯩꯁꯤꯁꯨ ꯂꯣꯏꯅ ꯍꯩꯗꯣꯛꯑꯦ ꯇꯧꯔꯤꯁꯦ ꯌꯥꯅꯤ ꯑꯩ ꯀꯩꯝꯇ ꯁꯣꯛꯇꯦ ꯀꯩꯅꯣ ꯃꯁꯛꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯏꯪꯅ ꯆꯤꯡꯅ ꯂꯦꯝꯅ ꯐꯖꯈ꯭ꯔꯦꯗ ꯍꯦꯂꯣꯏꯒ ꯑꯣꯏꯔꯖꯥꯠꯂꯅꯦ ꯂꯩꯔꯛꯁꯤꯗꯒ ꯑꯣꯏꯁꯤꯜꯂꯦ ꯃꯤꯍꯨꯟꯒꯁꯦ ꯗꯪꯗꯪ ꯆꯣꯡꯉꯦ ꯇꯧꯔꯤꯁꯦ ꯍꯩꯃ ꯂꯩꯕꯥꯛꯇꯒꯤ ꯆꯦꯡꯁꯤ ꯃꯈꯨꯠꯅ ꯇꯥꯁꯤꯟꯈ꯭ꯔꯦꯅꯦ ꯆꯦꯡꯗꯣ ꯅꯨꯡꯉꯥꯛꯇꯁꯨ ꯉꯥꯏꯔꯦ ꯈꯨꯟꯖꯤꯟꯕ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯩ ꯂꯩꯖꯔꯝꯃꯒꯦ ꯑꯁ ꯍꯩꯃ ꯋꯥꯒ ꯑꯝꯇ ꯍꯥꯏꯔꯝꯗꯅ ꯆꯠꯈ꯭ꯔꯦꯅꯦ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯑꯩ ꯇꯁꯦꯡꯅ ꯁꯣꯏꯈꯤꯕꯅꯤ ꯌꯥꯔꯒꯗꯤ ꯑꯩ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯂꯧꯖꯔꯝꯒꯦ ꯌꯥꯔꯅꯤ ꯃꯇꯨꯡꯗꯗꯤ ꯒꯥꯔꯤ ꯊꯧꯕꯗ ꯈꯔ ꯈꯔ ꯌꯦꯡꯉ ꯊꯧꯕꯤꯌꯣ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯃꯃꯜ ꯌꯥꯝꯃꯦ ꯍꯥꯏꯕꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯅꯤꯡꯁꯤꯡꯕꯤꯌꯨ ꯑꯩꯕꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗ ꯇꯧꯔꯤꯁꯦ ꯃꯥꯒꯤ ꯆꯦꯡꯗꯨ ꯑꯩ ꯗꯨꯀꯥꯟꯁꯤꯗꯒꯤ ꯂꯧꯔꯒ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯇꯥꯟꯅꯔꯨꯁꯤꯔꯥꯅꯦ ꯅꯠꯇ꯭ꯔꯒ ꯗꯨꯀꯥꯟꯁꯤꯗ ꯍꯦꯛꯇ ꯍꯪꯂꯁꯤꯔꯥ ꯑꯩꯗꯤ ꯃꯃꯤꯡꯁꯨ ꯍꯪꯍꯧꯗꯦ ꯃꯌꯨꯝꯁꯨ ꯑꯝꯇ ꯈꯪꯕ ꯅꯠꯇꯦ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯉꯁꯤꯅ ꯑꯍꯥꯟꯕꯒ ꯑꯣꯏꯔꯦ ꯍꯣꯏꯗ ꯑꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯒꯤ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯗꯨꯀꯥꯟꯁꯤꯗꯒꯤ ꯂꯧꯔꯒ ꯇꯥꯟꯅꯔꯨꯕ ꯍꯥꯏꯗꯨꯅꯤ ꯂꯥꯏꯕꯛ ꯌꯦꯡꯉꯒꯦ ꯏꯃꯥ ꯆꯦꯡ ꯕꯦꯈꯥꯏꯒꯤ ꯕꯣꯔꯥꯗꯣ ꯂꯩꯒꯗ꯭ꯔꯣ ꯂꯩꯅꯤ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯑꯩꯕꯨ ꯅꯪꯁꯦ ꯑꯃꯨꯛꯇ ꯐꯥꯎꯗ ꯎꯈꯤꯗ꯭ꯔꯤꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯑꯉꯥꯡꯁꯨ ꯃꯥꯟꯗꯦ ꯅꯁꯥ ꯑꯗꯨꯛ ꯅꯥꯟꯅ ꯆꯦꯡ ꯋꯥꯟꯕ ꯂꯥꯛꯏꯕꯁꯤꯕꯨ ꯏꯃꯥꯅ ꯆꯝꯅ ꯍꯪꯕꯅꯤꯀꯣ ꯂꯥꯟꯅꯗꯤ ꯂꯧꯒꯅꯤ ꯏꯃꯥ ꯑꯩ ꯎꯔꯤꯄꯣꯛꯇꯒꯤꯅꯦ ꯁꯤꯗ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯅꯦ ꯑꯗ ꯑꯁꯤꯒꯤ ꯂꯩꯔꯛ ꯃꯆꯥꯁꯤꯗꯅꯦ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯩꯒꯤ ꯒꯥꯔꯤꯁꯤꯅ ꯊꯦꯡꯉꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯨꯔꯦ ꯃꯥꯒꯤꯗꯣ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯛꯄꯁꯨ ꯃꯥꯜꯂꯦ ꯀꯅꯥꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯆꯦꯡꯁꯨ ꯌꯥꯎꯋꯦ ꯑꯗ ꯂꯣꯏꯅ ꯍꯩꯗꯣꯛꯍꯧꯔꯕ ꯑꯩꯅ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯂꯩꯔꯝꯈꯤꯒꯦ ꯍꯥꯏꯕꯗꯅꯦ ꯇꯥꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯗ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯥꯒꯤ ꯃꯌꯨꯝꯗꯣ ꯑꯅꯛꯄ ꯁ꯭ꯋꯥꯏꯗ ꯑꯣꯏꯔꯝꯃꯕꯁꯨ ꯊꯤꯔꯒ ꯄꯤꯔꯝꯃꯒꯦ ꯈꯟꯗꯨꯅ ꯇꯧꯕꯅꯤ ꯏꯃꯥ ꯍꯩꯃꯥ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯩꯈꯣꯏ ꯂꯩꯕꯥꯛꯂꯩ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯍꯧꯖꯤꯛꯇ ꯑꯩꯉꯣꯟꯗꯒꯤ ꯆꯦꯡ ꯋꯥꯜꯂꯒ ꯆꯠꯈꯤꯕꯅꯤ ꯑꯣ ꯂꯩꯕꯥꯛꯂꯩ ꯍꯥꯏꯕ ꯏꯃꯥ ꯃꯌꯨꯝꯗꯨꯕꯨ ꯀꯗꯥꯏꯋꯥꯏꯗꯩꯅꯣ ꯑꯩ ꯍꯦꯛꯇ ꯆꯦꯡꯁꯤ ꯃꯌꯨꯝꯗ ꯊꯤꯟꯖꯔꯝꯃꯒꯦ ꯑꯇꯩ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯊꯥꯎ ꯊꯨꯝ ꯑꯔꯩꯕ ꯁꯨꯅꯕ ꯂꯣꯏ ꯍꯥꯞꯄꯤꯔꯣ ꯏꯃꯥ ꯍꯣꯏ ꯄꯨꯕꯤꯈꯣ ꯃꯌꯨꯝꯕꯨꯗꯤꯅꯦ ꯇꯨ ꯁꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯂꯩꯔꯛ ꯃꯆꯥ ꯑꯗꯨꯒꯤꯅꯦ ꯃꯃꯥꯡꯗ ꯈꯤꯇꯪ ꯆꯠꯂꯒ ꯑꯁꯪꯕ ꯃꯆꯨꯒꯤ ꯒꯦꯠ ꯑꯃ ꯄꯥꯟꯕ ꯑꯃ ꯂꯩꯔꯝꯒꯅꯤꯌꯦ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯌꯨꯝꯅꯤ ꯌꯨꯝꯂꯩ ꯀꯩꯔꯩꯁꯨ ꯈꯔꯗꯤ ꯅꯥꯇꯩ ꯆꯥꯖꯗꯕꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅꯅꯦ ꯂꯩꯕꯥꯛꯂꯩ ꯀꯧꯕꯅꯤ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯟꯕ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛꯇꯤ ꯌꯥꯝꯅ ꯊꯤꯔꯕ ꯑꯉꯥꯡꯅꯤ ꯆꯠꯂꯣ खरा थुना अमुक्ता थिबिरुसो होय मा याम नुवाइजरे अय अमुक थिनजरुखिगे को पैसा से लिसिंग अहुम जे थमजरमगे मा ngasai imaduna hairapa gate tu asangba habani ko o sigi soidan oiramani ei ta jangsil la kawrage yumsibu mi leibro kana kana lege mi leibro tare kana hangbano aine ngasai gi do aina moram oiraga tawkhibani na thawayam nungai mandadana ai poche singje thinbalak jabani lana lobi ganu ko ai ming pari ko laifam na uri pokte poche singje hanam to lokshin biyo ibe ma literani do puthoro ibungo sina kana akoi chwai gi mi di mande ibungo nangsu hidak lo bulai ro natte babu ai di poche thinbalak jabani leibak le ai mu tho hi ge poche singje lodi lokshin biyo ko करीनो ने इबेमा नकोई की सिबो सेंग चाक याम ने यावी ने हे लौगे सु तमना लोक्सा लो चलो नंग कका होगी दो हनम त पुथरो होय कका हिदा खाइबदो सिदा लैजरे हो फरे फरे से सेल सिदा लेरे से होय कका कइनो ngasi tawriba matawsibo masang masasu khangdaba nupasina aigi minga khamni sibu kamaina no leiram liba pot jai singsiga aibu onthone kai khreda tawrise yum lei keri mata siga yum de hekta jangsila isibu nate
ꯀꯅꯥꯅꯕꯨ ꯇꯥꯛꯂꯛꯏꯕꯖꯥꯠꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯏꯅꯦ ꯊꯔꯣꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯆꯦꯡꯁꯤꯁꯨ ꯃꯉꯣꯟꯗꯒꯤ ꯂꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯑꯁ, ꯑꯩꯗꯤꯅꯦ ꯏꯀꯥꯏꯕꯅ ꯃꯥꯏꯁꯦ ꯊꯝꯐꯝ ꯍꯦꯛ ꯂꯩꯇ꯭ꯔꯦ ꯇꯧꯔꯤꯁꯦ. ꯍꯦꯔꯥ, ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯅꯣꯗ? ꯑꯃꯨꯛ ꯍꯟꯅ ꯎꯅꯗꯧꯁꯨ ꯂꯩꯇ꯭ꯔꯁꯤꯕꯨ. ꯐꯅ ꯑꯗꯨꯝ ꯐꯔꯦ. ꯄꯤꯔꯝꯃꯕꯅꯤꯅ ꯑꯩ ꯃꯥ ꯑꯃꯁꯨ ꯍꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯏꯃꯨꯡꯗ ꯑꯝꯇ ꯄꯨꯁꯤꯜꯍꯧꯔꯒꯦ. ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯑꯣꯟꯊꯣꯛꯅ ꯆꯤꯡꯂꯦꯝꯅ ꯐꯖꯈ꯭ꯔꯦꯗ. ꯇꯔꯨ ꯇꯔꯨꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯑꯩꯉꯣꯟꯗ ꯌꯦꯡꯕꯗꯤ ꯉꯝꯗ. ꯃꯥꯏꯊꯣꯡꯗ ꯃꯥꯒꯤ ꯇꯧꯐꯝ ꯈꯪꯗꯕ ꯃꯃꯤꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯂꯤꯁꯤꯕꯨ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ? ꯑꯩꯒꯤꯁꯤꯕꯨ ꯅꯨꯄꯤ ꯃꯆꯥꯗꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯤꯕ ꯖꯥꯠꯂꯥ? ꯉꯥꯏꯈꯣ, ꯑꯩꯕꯨ ꯀꯥꯎꯏꯅꯦ. ꯉꯁꯥꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯑꯍꯜꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯨꯕꯨ ꯀꯔꯤ ꯅꯪꯁꯨ ꯍꯤꯗꯥꯛ ꯂꯧꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯍꯥꯏꯈꯤꯕꯅꯤꯀꯣ? ꯀꯩꯅꯣ, ꯅꯨꯄꯤꯗꯨꯕꯨ ꯅꯔꯁꯀ ꯑꯣꯏꯖꯥꯠꯂꯣ? ꯍꯦꯔꯥ, ꯃꯁꯤꯗꯤ ꯑꯩ ꯃꯤ ꯊꯤꯕꯒ ꯂꯥꯏꯔꯤ. ꯅꯨꯄꯤꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯀꯨꯞꯁꯤꯟ ꯁꯦꯟꯅꯗꯕ ꯌꯥꯗꯦ. ꯍꯧꯖꯤꯛꯄꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯖꯥꯠꯅꯣ? ꯑꯣ, 10 ꯇꯥꯕꯗ ꯉꯥꯏꯔꯤꯅ. ꯊꯧꯕꯗꯣ ꯐꯣꯟ ꯇꯧꯒꯦ. ꯍꯜꯂꯣ ꯚꯥꯏ, ꯑꯩꯁꯤ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯔꯛꯏꯅꯤꯅꯦ. ꯀꯩ ꯋꯥꯅꯣ? ꯗꯥꯎꯅ ꯍꯥꯏꯅꯤꯡꯂꯤꯕꯣ? ꯍꯌꯦꯡꯗꯣ ꯊꯕꯛ ꯆꯠꯃꯤꯟꯅꯁꯤ ꯄꯨꯡ 1 ꯑꯗꯥꯏꯗ. ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯐꯝꯅ ꯀꯗꯥꯏꯗ? ꯑꯁ ꯌꯥꯔꯦ, ꯍꯌꯦꯡ ꯆꯠꯂꯒ ꯈꯪꯒꯅꯤ. ꯑꯩꯅ ꯄꯨꯡ 1 ꯍꯥꯏꯁꯦ 12:30 ꯑꯗꯥꯏꯗ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯒꯗꯕꯅꯤꯀꯣ. ꯑꯩ ꯄꯨꯡ ꯆꯞ ꯆꯥꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ. ꯐꯔꯦ, ꯑꯩ ꯊꯝꯃꯒꯦꯀꯣ. ꯃꯪ ꯐꯔꯣ, ꯃꯪ ꯐꯔꯣ. ꯃꯁꯤ ꯃꯤꯅ ꯍꯥꯏꯔꯛꯄ ꯊꯕꯛꯁꯤ ꯖꯨꯠ ꯆꯥꯕ ꯊꯕꯛꯇꯤ ꯑꯣꯏꯔꯣꯏꯁꯦ. ꯈꯪꯗ꯭ꯔꯦꯗ. ꯏꯆꯦ, ꯃꯥꯃꯗꯨꯕꯨ ꯍꯜꯂꯛꯈꯤꯔꯣꯏꯗꯣꯏꯖꯥꯠꯂꯣ? ꯄꯨꯡ 10 ꯍꯦꯟꯖꯜꯂꯛꯑꯦ. ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ. ꯃꯥꯃꯅꯦꯅ ꯇꯧꯔꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦ. ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯃꯥ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ. ꯀꯩꯗꯤ ꯎꯄꯥꯏ ꯂꯩ, ꯁꯤꯕ ꯉꯥꯏꯕ ꯅꯠꯇꯅ. ꯐꯠꯇꯕ ꯃꯤꯗꯤ ꯂꯥꯏꯅꯁꯨ ꯄꯥꯝꯗꯦ ꯍꯥꯏꯗꯣ ꯆꯨꯝꯗꯤ ꯆꯨꯝꯕꯖꯥꯠꯅꯤ ꯑꯣꯏꯕ. ꯑꯗꯣ ꯏꯆꯦ, ꯑꯩꯗꯤ ꯌꯨ ꯌꯣꯟꯕꯁꯦ ꯌꯥꯝ ꯄꯥꯝꯗꯦ. ꯂꯩꯀꯥꯏ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯎꯕꯗꯁꯨ ꯌꯥꯝ ꯊꯤꯅ ꯎꯁꯤꯠꯇꯅ ꯃꯇꯤꯟ ꯁꯤꯠꯇꯨꯅ ꯉꯥꯡꯉꯤ. ꯊꯥꯗꯣꯏ, ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯍꯟꯊꯅ ꯌꯦꯡꯉꯤ. ꯑꯩ ꯃꯄꯥꯟ ꯊꯣꯛꯄꯒ ꯉꯝꯗ꯭ꯔꯦ. ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯁꯨꯄ꯭ꯔꯤꯌꯥꯗꯣ ꯑꯩꯒ ꯀ꯭ꯂꯥꯁ ꯑꯃꯠꯇꯗ ꯄꯨꯟꯅ ꯇꯝꯃꯤꯟꯅꯕꯅꯤꯗꯅ. ꯃꯥꯅ ꯁ꯭ꯀꯨꯜꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯂꯤꯔꯒꯅꯦ ꯌꯥꯝ ꯀꯔꯦꯝ ꯀꯊꯥꯏ. ꯑꯩ ꯁ꯭ꯀꯨꯜ ꯆꯠꯀꯗꯕ ꯇꯟꯖꯜꯂꯛꯑꯦ. ꯌꯨ ꯌꯣꯟꯕꯁꯦ ꯇꯣꯛꯑꯁꯤ. ꯑꯩꯁꯨ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯏꯆꯦ, ꯅꯪꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯄꯥꯡꯉꯒꯦ. ꯑꯦꯍꯦ, ꯀꯩꯅꯣ ꯊꯥꯗꯣꯏ? ꯅꯪ ꯃꯤꯒꯤ ꯃꯤꯋꯥ ꯁꯨꯝ ꯇꯥꯔꯒ ꯂꯩꯔꯒꯦ ꯍꯥꯏꯔꯤꯔꯣ? ꯍꯥ? ꯅꯪꯅ ꯊꯥꯗꯧꯔꯤꯁꯦ 12 ꯑꯦꯛꯖꯥꯝꯅꯤ. ꯃꯤꯅ ꯐꯅ ꯉꯥꯡꯂꯁꯨ ꯅꯣꯛꯅꯔꯁꯨ ꯅꯅꯥꯗ ꯐꯥꯎꯕ ꯍꯥꯞꯂꯨꯅꯨ. ꯃꯈꯣꯏꯒꯤꯗꯤ ꯄꯩꯁꯥꯅ ꯊꯣꯡ ꯁꯥꯔꯒ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯈꯥꯏꯗꯕ ꯃꯈꯩ ꯃꯍꯩ ꯇꯝꯍꯜꯂꯕ ꯐꯥꯎꯕ ꯔꯦꯡ ꯌꯥꯎꯔꯛꯄ ꯉꯝꯗ꯭ꯔꯤꯕꯗꯨꯅꯤ. ꯃꯗꯨꯒꯤ ꯃꯈꯣꯏꯅ ꯀꯜꯂꯛꯇꯅ ꯄꯉꯥꯡꯗ ꯉꯥꯡꯂꯤꯕꯅꯤ. ꯅꯪꯁꯨ ꯃꯗꯨꯗ ꯄꯨꯛꯅꯤꯡ ꯍꯟꯗꯒꯗꯕ ꯅꯠꯇꯦ. ꯏꯆꯦ, ꯃꯈꯣꯏꯕꯨ ꯍꯦꯟꯅ ꯁꯤꯡꯅꯒꯗꯕꯅꯤ. ꯂꯥꯏꯔꯕ ꯑꯩꯈꯣꯏꯁꯨ ꯁꯤ ꯌꯧꯅ ꯍꯣꯠꯅꯕ ꯉꯝꯃꯤ, ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯎꯠꯀꯗꯕꯅꯤ. ꯑꯩꯒꯤ ꯃꯥꯡꯗ ꯌꯥꯝ ꯄꯥꯡꯗꯕꯒꯤ ꯅꯇꯧ ꯎꯠꯂꯛꯀꯅꯨ. ꯑꯩꯒꯤ ꯏꯅꯥꯎꯄꯤꯅꯤ ꯍꯥꯏꯕꯗ ꯄꯛꯆꯗꯦ. ꯏꯆꯦ. ꯑꯩ ꯂꯩꯄꯥꯛꯂꯦ. ꯑꯩ ꯊꯣꯡ ꯍꯥꯡꯕꯅꯦ, ꯃꯥꯃ ꯂꯥꯛꯑꯦꯅꯦ. ꯀꯩꯅꯣ ꯃꯥꯃ? ꯊꯦꯡꯉꯀꯥꯟꯁꯤꯗ ꯃꯤ ꯑꯃꯨꯛ ꯍꯧꯔꯒ ꯄꯨꯔꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯏꯃꯨꯡꯒꯤ ꯑꯍꯜ ꯑꯃ ꯑꯣꯏꯔꯒ ꯋꯥꯈꯜ ꯑꯁꯦ ꯌꯥꯝ ꯇꯥꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯈꯣꯏꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ. ꯂꯩꯀꯥꯏꯁꯤꯗ ꯅꯆꯥ ꯑꯩꯈꯣꯏꯕు ꯃꯥꯏ ꯈꯖꯤꯛꯇ ꯐꯥꯎꯕ ꯌꯦꯡꯕꯤꯗ꯭ꯔꯤꯕꯁꯤ ꯀꯩꯒꯤꯅꯣ ꯃꯥꯃ? ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯁꯤꯗ ꯌꯨꯝꯗ ꯅꯨꯄꯥ ꯅꯍꯥ ꯄꯨꯁꯤꯜꯂꯛꯑꯒ ꯕꯗꯅꯥꯝ ꯆꯥꯒꯗꯧꯔꯤꯕꯁꯦ ꯀꯅꯥꯗꯅꯣ? ꯑꯝꯇ ꯊꯨꯅ ꯆꯠꯍꯟꯕꯤꯈ꯭ꯔꯣ. ꯍꯩ, ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯃꯔꯣꯜ ꯑꯃ. ꯔꯣꯃꯤꯌꯣ, ꯑꯩ ꯁꯨꯔꯖꯦ, ꯅꯣꯏ ꯄꯥꯔꯇꯤꯅꯦ, ꯆꯠꯂꯣ. ꯁꯤꯒꯤ ꯁꯪꯇꯛꯁꯤꯗꯅꯦ, ꯑꯁꯤ ꯐꯝꯃꯝꯃꯣ, ꯑꯁꯤꯗ ꯐꯝꯃꯝꯃꯣ. ꯆꯦ ꯌꯦꯟꯕꯒ ꯍꯧꯔꯝꯃꯣꯀꯣ. ꯃꯥꯃ ꯄꯣꯠꯁꯨ ꯄꯨꯔꯒ ꯊꯣꯛꯂꯛꯑꯗꯕꯅꯤ. ꯂꯩꯄꯥꯛ ꯂꯩ.
ꯁꯦ ꯅꯪ ꯃꯥꯝꯃꯁꯦ ꯁꯦꯜ ꯌꯥꯝ ꯃꯥꯡꯈ꯭ꯔꯖꯥꯠꯅꯤ ꯁꯦ ꯂꯨꯄꯥ 500 ꯈꯛꯇ ꯄꯤꯔꯛꯑꯣꯁꯦ ꯀꯥꯏꯗꯒꯤ ꯂꯨꯄꯥ 500ꯅꯣ ꯃꯥꯃ ꯂꯩꯇꯦ ꯑꯩ ꯅꯪ ꯑꯩꯅ ꯉꯁꯥꯏ ꯊꯝꯂꯝꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯌꯣꯟꯗ꯭ꯔꯕꯣ ꯑꯩꯅ ꯅꯉꯣꯟꯗ ꯂꯣꯏꯅ ꯌꯣꯜꯂꯝꯒꯗꯕꯅꯦ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯌꯥꯝ ꯊꯨꯅ ꯁꯦꯜꯗꯨ ꯄꯨꯊꯣꯔꯛꯑꯣ ꯃꯤ ꯃꯄꯥꯟꯗ ꯑꯉꯥꯡꯁꯤꯡ ꯉꯥꯏ ꯂꯩꯔꯕꯅꯤ ꯃꯤ ꯅꯪꯀꯣ ꯃꯥꯃ ꯑꯗꯨꯏ ꯁꯦꯜꯗꯨꯗꯤ ꯏꯆꯦꯅ ꯆꯦꯡ ꯆꯥꯛ ꯂꯣꯏ ꯂꯩꯊꯣꯛꯈ꯭ꯔꯕꯅꯦ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯦ ꯏꯃꯥ ꯏꯄꯥ ꯑꯣꯏꯔꯤꯕ ꯃꯥꯃꯅ ꯁꯦꯜ ꯄꯨꯁꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯁꯨꯝ ꯇꯥꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯄꯦꯇꯋꯥ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯄꯦꯠꯄ ꯉꯥꯡꯂꯤꯕ ꯅꯆꯤꯟ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯃꯥꯃ ꯇꯕ ꯁꯥꯔꯗ ꯑꯉꯥꯡꯁꯤꯗ ꯉꯝꯃꯦ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯐꯨꯕꯤꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯣꯜꯂꯒ ꯂꯩꯗꯣꯏ ꯁꯔꯨꯛ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯍꯥꯠꯀꯦꯁꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯑꯩꯈꯣꯏ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯋꯥꯈꯜ ꯋꯥꯔꯒ ꯀꯃꯥꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗꯣꯏꯅꯣ ꯁꯦ ꯑꯩꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯃꯥꯃ ꯑꯩꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯅꯈꯣꯏ ꯑꯅꯤꯒꯤꯁꯤ ꯑꯩꯉꯣꯟꯗ ꯐꯖꯅ ꯁꯤꯡꯅꯔꯦꯅꯦ ꯆꯩꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯉꯁꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯅꯈꯣꯡꯅ ꯅꯈꯨꯠ ꯑꯃꯃꯝ ꯊꯨꯗꯦꯛꯄ ꯇꯥꯔꯦꯗꯅ ꯆꯩꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯁꯤ ꯅꯈꯣꯡꯅ ꯅꯈꯨꯠ ꯑꯃ ꯊꯨꯗꯦꯛꯄ ꯌꯥ ꯇꯥꯞꯇꯨꯃ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯆꯠꯇꯕ ꯊꯥꯗꯣꯛꯁꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯇꯧꯕꯤꯔꯨꯅꯨꯁꯦ ꯁꯦꯜ ꯄꯤꯅꯤꯡꯉꯥꯏ ꯂꯩꯖꯗꯗꯅ ꯇꯧꯔꯤꯅꯦꯕꯁꯦ ꯇꯥꯞꯇꯨꯃ ꯂꯨꯄꯥ 500ꯗꯣ ꯑꯩ ꯄꯤꯔꯒꯦ ꯂꯥꯛꯁꯦ ꯄꯣꯠꯇꯨ ꯄꯨꯔꯒꯅꯦ ꯑꯝꯇ ꯊꯣꯛꯂꯛꯑꯣꯀꯣ ꯊꯦꯡꯈꯤꯅꯅꯕꯅꯤ ꯑꯉꯥꯡꯁꯤꯡꯁꯦ ꯂꯣꯏꯅ ꯄꯥꯈꯠꯂꯝꯃꯅꯤ ꯇꯧꯔꯤꯁꯦ ꯁꯦ 이베마 세 저 ꯂꯩꯕꯥꯛꯂꯦ ꯅꯈꯣꯏ ꯀꯥꯗ ꯆꯪꯖꯈ꯭ꯔꯣ ꯅꯣꯏ ꯃꯥꯃꯒ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯉꯥꯏꯍꯥꯛ ꯈꯨꯕꯥꯛ ꯏꯁꯩ ꯇꯧꯔꯨꯈꯤꯒꯦ ꯀꯨꯏꯔꯣꯏꯗ ꯉꯥꯏꯍꯥꯛꯇꯅꯤ ꯇꯥꯗꯣꯃ ꯁꯦ ꯂꯥꯛꯁꯦ ꯊꯣꯛꯑꯁꯤ ꯂꯥꯛꯁꯦ ꯁꯦ ꯑꯩ ꯅꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ 다도 이모가 짱하시라 이제 내 마음마시다 떠오르세 ꯑꯩꯈꯣꯏ ꯃꯥꯃꯁꯦ ꯕ꯭ꯂꯥꯏꯟ ꯆꯠꯂꯕꯅꯤꯅ ꯑꯩꯁꯨ ꯆꯠꯁꯜꯂꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯤꯟꯗ꯭ꯔꯤꯅꯦ ꯃꯈꯣꯏꯒꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯃꯁꯦ 이제 마음에서 마기 짝 서륙도 후 합라가 하도크라시라 다도해 아쑥 팠다바 마힉시부 욤시다 좀 레현 기가드라 다도해 ꯊꯦꯡꯉꯤꯁꯦ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨ ꯇꯨꯝꯅꯕ ꯇꯧꯔꯣ ꯍꯌꯦꯡ ꯉꯟꯅ ꯇ꯭ꯌꯨꯁꯟ ꯑꯃꯨꯛ ꯆꯠꯇꯧꯔꯤꯕꯅꯤ ꯑꯦꯛꯖꯥꯝ ꯃꯌꯥꯒꯤꯅꯦ ꯅꯃꯥꯏ ꯅꯨꯃꯤꯠ ꯈꯪꯗꯕ ꯃꯈꯩ ꯂꯥꯏꯔꯤꯛ ꯇꯧꯖꯒꯗꯕ ꯃꯇꯝꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯃꯨꯡꯁꯤꯗ ꯈꯠꯅ ꯆꯩꯅꯕ ꯇꯧꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯇꯧꯔꯤꯁꯦ 이제 파나막 오이두나수 ꯑꯩ ꯏꯆꯦꯒꯤ ꯑꯁꯥꯗꯤ ꯀꯥꯏꯍꯜꯂꯣꯏ ꯑꯩ ꯄꯣꯖꯤꯁꯟꯃꯛ ꯌꯥꯎꯕ ꯉꯝꯗ꯭ꯔꯕꯁꯨ ꯏꯆꯦꯅ ꯄꯥꯝꯂꯤꯕ ꯊꯥꯛꯇꯨꯗꯤ ꯌꯧꯕ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ 다도해 ꯑꯗꯨꯅꯤꯗꯅ ꯍꯣꯠꯅꯒꯗꯕꯅꯤ ꯀꯂꯛ ꯌꯦꯡꯊꯤꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏꯁꯨ ꯃꯥꯏꯁꯦ ꯅꯣꯡꯈꯠꯇꯨꯅ ꯄꯦꯟꯅ ꯅꯣꯛꯄꯗꯣ ꯏꯆꯦ ꯄꯥꯝꯃꯤ ꯍꯣꯏ ꯏꯆꯦ ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯈꯪꯉꯤ 마음이 보통 사이도 또해 뭐해 thầu loidrbo nangbo ngarang aina pung kya haigige ꯀꯔꯤꯅꯣ ꯏꯕꯣ ꯏꯃꯨꯡ ꯐꯥꯎ ꯆꯪꯂꯛꯇ꯭ꯔꯤ ꯃꯪꯒꯣꯜꯗꯒꯤ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯅꯨꯡꯉꯥꯏꯔꯤꯅꯦ ꯍꯥ ꯑꯩꯗꯤ ꯉꯁꯥꯏꯗ ꯂꯣꯏꯁꯤꯜꯂꯒ ꯅꯪ ꯉꯥꯏꯔꯝꯃꯤꯅꯤ ꯂꯥꯛꯃꯟꯗꯕꯗꯨꯗ ꯃꯤꯀꯞ ꯑꯃꯕꯨ ꯇꯨꯝꯊꯣꯛꯎꯔꯦ ish male da ko malaiye lo gadi ka kalosat ꯀꯔꯤꯅꯣ ꯂꯝꯁꯤꯕꯨ ꯍꯥꯏꯒꯠꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯥꯏꯗꯔꯤꯁꯤꯕꯨ ꯅꯪꯒꯤ ꯊꯕꯛꯇꯨ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯕꯣ aina chatlijiga thapaka amata mari leinade dum tumina tongo wayang jelakhinu nakunda hin khoingang badawna gari ka thogol hom amta khangde ꯏ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯅꯨꯡꯁꯤꯔꯤꯕꯕ ꯃꯥꯒꯤ ꯊꯕꯛꯁꯨ ꯂꯥꯛꯃꯤꯟꯅꯔꯦ ꯊꯕꯛ ꯆꯠꯂꯤꯅꯦꯅ ꯃꯔꯤ ꯃꯈꯣꯡꯁꯨ ꯑꯝꯇ ꯍꯥꯏꯗꯦ ꯂꯨꯈꯝꯁꯤꯗ ꯍꯦꯛ ꯆꯤꯡꯕꯨ nahangidubu dukandu silegene kaino gari dei kumni gasi kawrabo adum tong lerege hairo ꯀꯩꯅꯣ ꯄꯥꯟ ꯗꯨꯀꯥꯟ ꯃꯅꯥꯛꯁꯤꯗ ꯑꯃꯨꯛ ꯈꯥꯝꯂꯤꯁꯤꯕꯨ ꯍꯩꯁ
ꯅꯪꯒꯤꯁꯤ ꯑꯩ ꯁꯨꯝ ꯆꯤꯡꯅꯔꯦ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯕꯤ ꯃꯧ ꯅꯍꯥꯒ ꯂꯨꯝꯕ ꯂꯥꯛꯄ ꯃꯥꯟꯖꯜꯂꯤꯀꯣ ꯆꯠꯂꯍꯦ ꯇꯥꯎ ꯊꯨꯝꯒꯦꯔꯣꯏꯗꯕ ꯋꯥꯗꯣ ꯇꯧꯔꯛꯈꯤꯅꯨ ꯀꯩꯗꯧꯔꯒꯦ ꯁꯦ ꯗꯨꯀꯥꯟꯁꯤꯗꯩ ꯄꯣꯠ ꯈꯔ ꯂꯩꯈꯤꯁꯤ ꯂꯥꯛꯑꯣ ꯍꯩꯃꯥ 이붕어 ꯅꯪꯕꯨ ꯅꯍꯥꯟ ꯂꯥꯛꯂꯝꯕꯗꯨ ꯅꯠꯇ꯭ꯔꯣ ꯉꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯌꯥꯝ ꯅꯥꯟꯅ ꯂꯥꯛꯏꯁꯤꯕꯨ ꯅꯪꯒꯤꯁꯦ ꯏꯅꯦ ꯆꯤꯡꯅꯩꯂꯥ 이네는 직내리도 아이고 좀 미하시라 누비 마차도 마삭 마토수 얌 농시부금도 떠오키버네 ꯑꯣ ꯏꯅꯦ ꯚꯥꯞ ꯇꯥꯔꯦ ꯏꯅꯦ ꯚꯥꯞ ꯇꯥꯔꯦ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯂꯩꯂꯨꯝꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯁꯨ ꯀꯥꯏꯗꯦꯅꯦ ꯑꯗꯣ ꯌꯥꯝ ꯆꯃꯝꯅꯕ ꯑꯃ ꯂꯩꯔꯤꯅꯦ ꯏꯅꯦ ꯅꯨꯄꯤ ꯃꯆꯥꯗꯨ ꯅꯔꯁꯀ ꯂꯣꯏ ꯂꯥꯛꯄ꯭ꯔꯣ ꯅꯍꯥꯟ ꯑꯩꯅ ꯃꯌꯨꯝꯗ ꯆꯦꯡ ꯆꯥꯛ ꯊꯤꯟꯕ ꯆꯪꯉꯨꯕꯗꯨꯕꯨ ꯑꯍꯜ ꯈꯔꯅ ꯑꯩꯉꯣꯟꯗ ꯑꯩꯕꯨ ꯍꯤꯗꯥꯛ ꯂꯧꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏꯅꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯧꯄꯥꯔꯤꯒꯤ ꯃꯑꯣꯡꯁꯤꯕꯨ ꯑꯆꯥꯄꯣꯠꯀ ꯂꯩꯔꯤꯁꯤꯕꯨ ꯃꯥꯏꯁꯤ ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯏꯕ ꯀꯥꯏꯗꯨꯔꯣ 이해 온톡ꯄꯅꯤ다 ꯀꯗꯥꯏꯗꯒꯤ ꯅꯔꯁ ꯑꯣꯏꯕꯅꯣꯗ ꯍꯤꯗꯥꯛ ꯍꯥꯏꯕꯗꯤꯅꯦ ꯌꯨꯗꯨꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯌꯨꯁꯨ ꯌꯣꯟꯕꯅꯤ ꯃꯥꯅ ꯌꯣꯟꯕꯕꯨꯗꯤ ꯅꯠꯆꯗꯦ ꯐꯠꯈꯤꯗ꯭ꯔꯕ ꯃꯥꯝꯃ ꯑꯃ ꯂꯩꯕꯅꯦ ꯃꯗꯨꯅ ꯌꯣꯜꯂꯒꯅꯦ ꯅꯃꯥꯅ ꯑꯉꯥꯡ ꯑꯁꯤꯗ ꯊꯣꯡꯖꯤꯟꯕꯤꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯅꯨꯄꯤ ꯉꯥꯛꯇ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯂꯩꯖꯕꯅꯤ ꯀꯩꯅꯣ ꯍꯅꯨꯕꯤꯁꯤꯒ ꯁꯥꯟꯅꯔꯤ ꯋꯥꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤꯁꯤ ꯌꯨ ꯌꯣꯟꯕꯤ ꯑꯣꯏꯔꯦ 이제 하람 오이부 타박 로이레드나 이거 감자로이다 떠오르지 예 그이노 하시부이네 유요레바 아이네 칼루리시가 유 탁다바 에이 유 터닝가 떠오래 떠오르시야 아도 이네 모이기두부 마윰다 짱가가 밤마가 좀 탁바 야가더라 ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤꯁꯤꯕꯨ ꯋꯥꯁꯦ ꯑꯣꯟꯊꯣꯛꯅ ꯀꯨꯞꯊꯅ ꯍꯪꯈ꯭ꯔꯦꯗ ꯅꯨꯄꯤ ꯃꯆꯥꯗꯣ ꯂꯩꯔꯝꯂꯕꯗꯤ ꯌꯥꯔꯛꯑꯣꯏ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯥꯝꯃꯅꯦꯅ ꯑꯃ ꯂꯩꯔꯤꯕꯗꯣ ꯃꯥ ꯂꯩꯔꯝꯂꯕꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯀꯅꯤ ꯐꯔꯦ ꯏꯅꯦ ꯑꯩꯈꯣꯏ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯂꯥꯏꯕꯛ ꯌꯦꯡꯂꯨꯈꯤꯒꯦ ꯊꯧꯕꯥ ꯂꯥꯛꯑꯣ ꯑꯝꯇ ꯊꯨꯅ ꯆꯠꯁꯦ ꯍꯩꯃꯥ ꯃꯈꯣꯏꯁꯤꯗꯤ ꯆꯥꯟꯅꯅ ꯍꯦꯛꯇ ꯆꯠꯈ꯭ꯔꯦꯅꯦꯍꯦ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯂꯩꯗ ꯉꯥꯎꯔꯕ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯁꯤꯁꯨ ꯊꯣꯏꯅ ꯐꯠꯇꯕ ꯃꯤꯗꯤ ꯃꯥꯟꯗꯦ ꯇꯧꯔꯁꯅꯨ ꯇꯧꯔꯁꯅꯨ ꯃꯈꯣꯏꯅ ꯊꯣꯛꯄ ꯇꯧꯔꯁꯅꯨ 여우래 시통할시니 여우르디 꼭 정무드나 아이네 와가 엄청 항자로 아스 프라무 따라 키누바 러 정지러 아이ꯛ도 거르기고 윰시부 밀레이브로 그놈 따이저게 ꯂꯩꯌꯦ ꯀꯅꯥꯅꯣ ꯀꯌꯥ ꯂꯧꯒꯦ ꯍꯥꯏꯅꯣ ꯍꯩꯃꯥ ꯁꯤꯗꯤ ꯉꯍꯥꯟꯒꯤ ꯅꯨꯄꯥꯗꯨꯅꯤꯅꯦ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯑꯇꯣꯞꯄ ꯌꯨ ꯂꯧꯕ ꯂꯥꯛꯄ ꯃꯥꯟꯗꯅ ꯑꯩꯗꯤ ꯍꯥꯏꯔꯨꯔꯤꯅꯦꯕ ꯑꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯕꯣ ꯑꯩ ꯏꯃꯨꯡ ꯂꯣꯝꯗ ꯑꯃꯨꯛꯇ ꯆꯪꯁꯤꯟꯈ꯭ꯔꯒꯦꯗ ꯁꯤꯗꯤ ꯀꯩꯅꯣ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯔꯤꯗꯨꯕꯣ ꯍꯤꯗꯥꯛ ꯈꯤꯇ ꯂꯧꯒꯦ ꯇꯧꯕꯅꯦ ꯌꯥꯔꯒꯗꯤ ꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯄꯥꯏꯖꯈꯤꯒꯦ ꯇꯧꯕꯅꯦ ꯇꯧꯔꯦꯗꯅ ꯁꯤꯗꯤ ꯅꯨꯄꯤ ꯃꯁꯛꯁꯤꯗꯅꯦꯕ ꯃꯥꯅ ꯌꯨ ꯌꯣꯟꯕꯤ ꯑꯣꯏꯔꯁꯨ ꯉꯥꯎꯔꯤꯁꯤꯗꯤ ꯃꯄꯨꯟꯁꯤꯒꯤ ꯌꯨ ꯊꯛꯇꯕ ꯃꯥꯅ ꯁꯤꯗꯒ ꯐꯪꯒꯦ ꯄꯥꯏꯒꯦ ꯇꯧꯕꯅꯤ ꯀꯥꯏꯅ ꯑꯩꯗꯣ ꯏꯃꯨꯡꯗ ꯀꯩꯅꯣꯝꯃ ꯀꯥꯎꯔꯝꯃꯕ ꯑꯗꯣ ꯑꯩꯗꯤ ꯍꯤꯗꯥꯛ ꯂꯩꯔꯤꯕꯣꯏ ꯅꯤꯡꯗꯅ ꯍꯥꯏꯔꯨꯕꯅꯦ ꯉꯁꯤꯒꯤꯗꯤ ꯂꯩꯇ꯭ꯔꯤ ꯍꯟꯕꯤꯔꯣ ꯏꯆꯦ ꯑꯩ ꯊꯣꯏꯅꯨ ꯍꯣꯏꯗ ꯅꯣꯠꯁ ꯈꯔ ꯂꯧꯔꯨꯒꯦ ꯃꯣꯏꯒꯤ ꯑꯣꯖꯥꯅꯁꯨ ꯁꯖꯦꯁꯟ ꯑꯅꯧꯕ ꯈꯔ ꯄꯤꯔꯛꯑꯦ ꯍꯥꯏꯌꯦ ꯍꯩꯃꯥ ꯀꯅꯥꯅꯣ ꯀꯀꯥ ꯑꯅꯤꯁꯤꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯗꯤ ꯃꯥꯟꯗꯦ ꯌꯨ ꯂꯧꯕ ꯂꯥꯛꯏꯔꯣ ꯀꯀꯥ ꯅꯁꯥ ꯑꯗꯨꯛ ꯅꯥꯟꯅ ꯂꯥꯛꯑꯒ ꯌꯨ ꯊꯛꯀꯦ ꯍꯥꯏꯔꯕ ꯏꯆꯦ ꯏꯃꯨꯡꯗ ꯂꯤꯇꯔ 3 ꯈꯛ ꯉꯥꯏꯍꯧꯔꯕꯅꯤ ꯑꯩ ꯄꯨꯊꯣꯛꯄꯤꯔꯛꯑꯣꯔꯥ ꯑꯁ ꯀꯗꯣꯝꯗꯩꯅꯣꯃꯤ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯇꯧꯔꯛꯏꯁꯤꯕꯣ ꯑꯩꯗꯤꯅꯦ ꯁꯨꯝꯐꯝꯗꯗ ꯍꯦꯛ ꯂꯩꯔꯗꯅ ꯊꯥꯗꯣꯏ ꯌꯥꯔꯦ ꯆꯣ ꯅꯪꯒꯤ ꯆꯠꯅꯤꯗꯣ ꯆꯠꯂꯨꯔꯣ ꯐꯔꯛ ꯑꯃ ꯏꯐꯨ ꯍꯦꯛ ꯐꯨꯔꯗꯅ ꯅꯪꯃꯀꯣ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯊꯣꯛꯎꯈꯤꯒꯦ ꯀꯀꯥ ꯉꯥꯏꯍꯥꯛ ꯂꯩꯍꯧꯒꯣꯀꯣ ꯏꯆꯦꯅ ꯃꯥꯏ ꯄꯨꯊꯣꯛꯆꯔꯛꯑꯖꯅꯤ ꯑꯩ ꯆꯠꯂꯤ ꯏꯆꯦ ꯃꯤꯡꯒꯧꯒꯗꯤ ꯊꯃꯣꯏ ꯀꯥꯏꯍꯦ ꯃꯅꯥꯎ ꯅꯨꯄꯤ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯤꯡꯒꯧꯗꯨ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯇꯤꯡ ꯂꯥꯎꯕ꯭ꯔꯕ ꯅꯨꯄꯤꯗꯨ ꯂꯩꯔꯝꯗ꯭ꯔꯤ
이완이나 와리 떠오링에다 이몽도 장크라말리. 예. 그야다 ngay bano yengune. Kemtaga haramdana tuminna changleramine. Fai. Ma tholoktre phau aisu sumangshida ningang phammaga dum leithoke. 그이노 말이야. 낭나 떠오르시고. 낭기나 떠오시고. 야마이나 그래다. 하이마 그만 떠니 떠이시대 ꯆꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯨꯃꯥꯡꯁꯤꯗ ꯐꯝꯃꯒ ꯂꯩꯊꯣꯛꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ 이붕어, 너희부 까나까나노네. 피다 수마타 다들 떠오르시 숭황시다. 이행만 통로 농아이기들에다. 에이, 레박레야. 에이, 너희부 이몽 남달 레트로. 마빠다 미라이시 너희부 강그레네. 이붕어, 너희부 까리 히닥 로게 하이브로. Thoba. Aigi thabaki process to ngasidagi hore. 마땅시다 까리 타봉노 묵 떠오르시나. 이브 뭐뭐이 먹고 깜다 사나들 와니. As nangna khangdaba khara leire. Matam ngayo bhap soidana tarakani. Mani babung. Ai koi se hidak lobba lakbane. Ada mi ko batada basida swaida sum lerambanida. 예, 까리노네. 까람때 레이테 하리시고. 에이, 레박레야. 에이, 레박레 낭불 레이트라네. 이붕어. 세세. 송게 상답세. 시다 상하게 액터 펌셀루세. 나티 노이부 그야 로게 하이브노. 나티 부두이라 나트라가 펌되라 시다. 나사나우 수얌나 나리. 샤 바이바이 뭉기 마사 마수수 말리네. Pabung se mi yengbadi phajana hai bajade. Hoi, paisabudi adum khara pai hai tare. Isamaksu hojikse sanagi business chauna tawjari babung. Hidak to babung. Arei baloina puthokpiro. Ngasigidi akhoi phamdi phamoroige oina pukhrage. 에이나 라이버 미만디 하이디니네. 딴 짭짜리라. 코이 쇼포 포고디 야니. 이붕어. 너의 학교 파모모 마마네. 이뭉다 빠짱아가 락토라케고. 파모모. 에이, 레박레야. 에이, 레박레. 마마 낭문에 사이드기 가라이 절루게네. 마마 ꯑꯩ ꯃꯅꯤꯡꯗ ꯐꯤ ꯐꯧꯔꯨꯕꯅꯦ 미 마빠한테 미 뽀로버 라이지 난 칸드라. 에이, 이닥도 사서 보도록. 미 락보다 농부터 뽀찌 하라우 요니 해보시 너 칸데네. 마마 요리버 뽀뚜다기 방학과 실드는 나 티봉 레찬바다니 낭나 하이바부. 마마 까리 토이는 도저 사리노. 에이, 뽀뽀 보도록네. 이 나랑 몰래래. 에이, 나 셔또 예능대 잘로. 예, 그이노. 누피드도 나트로. 아숙 티는 강비리시보. 마이시디 아코이 먹다바도 농아이티. 이붕어. 세. 리터로 홍각탕 가이러메. 노이는 라이세. 카라 탱크레. 아두나니. 하이엔카이 로게 하이라까디 칼카랑간나 라우고. 바붕나네. 짜나 탕나나 보간 오이 실람들이니까. Hoi babung, yamna nungaijare. Sidaidi akhoi nungti la adawne. Babung gi hidak se akhoi asoba vendor ama contact torgane. Thadana basu ai sinbige. Sel thum chellaga su engonda koidena dum habiro babung. Se ngasigidi lupa lising ama che paibi horo. Adudi babung akhoi mo haido kharge. 호 파레 웅어 파레. Thoba, thoksi. 호이. 까리노 한덕기 마땅시리 셀시 내가 콜로드를 땀마 말리다나. 이마 아들라이시부 로미오 나트라니시부. Mama. Mama. 로미오. Mama. Hojiki no pa ni thoki basibo kana no ne mama. 뽀 로바 라고 미니다. 아이 낭수 로게 하리 브로. Hoi. Arei khara puthopiro mama. Hekta haurage. 로미오 hojik lambangan iduna loina pukredana. Ngasidi amata leitrene nongbo. Kurino haisibo. Ngasidi mama gi posit se thokna phakreda. Ado mama. Ai ngasidi wa amata hawduksage. 야이네 하유네. Mama na ingonda pige khalisibo. Ekhoi lebak leira. Natraga thadoira haiba. Asengba amadi khangdaba yate ko mama ngasidi ai. 에이 답도 나오니 넘버 이몽다 레박 레이베니 따기니 와니 와시 마나 로나 따토크레나 칼로 아티 아토파도 꼭 젠토크레디 가라이 망자버노 에이 망자버니 아두니 에이 하요
ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯔꯝꯕꯅꯣꯗꯣ ꯃꯥꯃꯗ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ. ꯑꯩꯈꯣꯏ ꯃꯥꯃꯁꯤꯅꯕ ꯃꯥꯃꯥ ꯄꯥꯝꯕꯕꯨꯗꯤ ꯑꯅꯤꯃꯛ ꯑꯗꯨꯝ ꯄꯥꯝꯃꯤꯗ. ꯑꯗꯨꯗ ꯃꯄꯨꯡ ꯃꯔꯩ ꯐꯥꯕꯒꯤ ꯐꯖꯕꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯂꯩꯕꯥꯛꯅꯤꯅꯗꯤ ꯍꯦꯟꯅ ꯄꯥꯝꯕ. ꯑꯗꯨꯅ ꯃꯥꯃꯅ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯈꯜꯂꯣ ꯍꯥꯏꯔꯒꯗꯤ ꯂꯩꯕꯥꯛ ꯂꯩꯁꯤ ꯑꯣꯏꯅ ꯑꯗꯨꯝ ꯄꯤꯕꯤꯔꯣ ꯃꯥꯃ. ꯑꯗꯣ ꯃꯥꯃ ꯑꯩꯅ ꯊꯥꯗꯈꯤꯕ ꯄꯩꯁꯥꯁꯤꯡꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯅꯍꯥꯟꯅ ꯂꯧꯕ ꯌꯥꯔꯕꯅꯤ. ꯑꯗꯣ ꯑꯩ ꯃꯥꯃꯒꯤ ꯃꯥꯏꯗꯤ ꯐꯖꯅ ꯌꯦꯡꯖꯕꯅꯤꯀꯣ. ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯇꯣꯞꯄꯅꯒ ꯑꯃꯨꯛ ꯐꯔꯛ ꯐꯨꯍꯜꯂꯛꯑꯗꯤ ꯇꯠꯂꯦ ꯈꯪꯉꯨ. ꯍꯩ ꯀꯩꯗꯧꯕꯒꯤ ꯐꯔꯛꯅꯅꯤ ꯔꯣꯃꯤꯌꯣ ꯅꯪꯕꯣ? ꯑꯩꯁꯦ ꯇꯣꯃꯥꯅꯤꯅꯦ ꯇꯣꯃꯥ. ꯅꯪꯅ ꯍꯧꯖꯤꯛ ꯁꯤ ꯄꯥꯝꯃꯤ ꯁꯤ ꯇꯧꯁꯤ ꯍꯥꯏꯕꯗꯣ ꯃꯥꯃꯗ ꯍꯥꯏꯌꯨ. ꯑꯩꯅ ꯐꯅꯅꯕ ꯂꯣꯏꯅ ꯁꯤꯟꯗꯣꯏꯅꯤꯅꯦ ꯅꯪꯕꯣ. ꯅꯪꯁꯤꯗꯤ. ꯐꯔꯦ ꯃꯥꯃ ꯑꯗꯨꯗꯤ ꯑꯩ ꯑꯊꯨꯕꯗ ꯏꯃꯥ ꯍꯣꯏ ꯂꯩꯕꯥꯛ ꯂꯩꯕꯨ ꯍꯥꯏꯕ ꯂꯥꯛꯍꯜꯂꯒꯦ. ꯋꯥꯐꯝꯁꯦ ꯃꯥꯃꯅꯁꯨ ꯂꯩꯕꯥꯛ ꯂꯩꯗ ꯈꯔ ꯍꯧꯗꯣꯛꯄꯤꯔꯣ. ꯀꯔꯤꯒꯨꯝꯕ ꯏꯃꯥ ꯍꯣꯏ ꯂꯥꯛꯑꯒ ꯃꯁꯥꯅ ꯌꯥꯗꯦ ꯀꯥꯏꯅꯒ ꯍꯦꯛ ꯍꯥꯏꯍꯜꯂꯛꯂꯕ ꯃꯥꯃ ꯍꯣꯏ ꯌꯨꯝꯒꯤ ꯍꯤꯡꯒꯣꯜ ꯄꯇꯥꯁꯦ ꯑꯩꯉꯣꯟꯗ ꯂꯩ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯒꯅꯨ ꯃꯥꯃ. ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣꯅꯦ ꯍꯩ ꯅꯪꯕꯣ? ꯑꯩꯅ ꯐꯅꯅꯕ ꯂꯣꯏ ꯁꯤꯟꯅꯤ ꯍꯥꯏꯔꯦꯗꯅ. ꯃꯗꯨꯒꯤꯗꯃꯛꯇꯅꯦ ꯁꯦ ꯅꯪ ꯀꯔꯤꯝꯇ ꯈꯟꯒꯅꯨ. ꯅꯪ ꯃꯥꯃ ꯂꯩꯁꯤꯗꯤ. ꯐꯔꯦ ꯐꯔꯦ ꯃꯥꯃ. ꯃꯥꯃ ꯑꯗꯨꯗꯤ ꯊꯣꯛꯑꯁꯤ ꯊꯣꯛꯑꯁꯤ. ꯍꯣꯏ 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 ꯍꯣꯏ. 이베마 레박레 ngasi디 mama nangwanda wa khara haike munna tawko nangsu hojekti mapung marei phara abanina mama na nakoibu kupsen senabu sungamde aduna migi miwa macha changdringai mitna khongna su uba aikhoigi imungi awana kaya da su mateng pangduna ta lakiba nangi daru miyo se masida nangbu thajerage dena mama na khaliye ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦꯗꯅ ꯍꯥꯏꯗꯅ ꯂꯩꯔꯦ. ꯊꯥ ꯄꯥꯡꯈꯠꯂꯛꯄꯁꯤꯗ ꯅꯪꯕꯨ ꯍꯥꯏꯕ ꯂꯥꯛꯑꯒꯦꯁꯨ ꯍꯥꯏꯕꯅꯤ. ꯃꯁꯤꯗ ꯅꯪ ꯅꯁꯥꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯒꯗꯕꯅꯤꯀꯣ. ꯑꯩ ꯃꯥꯃꯅ ꯁꯤꯜꯂꯤꯁꯦ ꯏꯃꯧꯒꯤ ꯐꯅꯅꯕꯅꯤꯅꯦ. ꯀꯩꯅꯣ ꯃꯥꯃꯅ ꯈꯟꯕꯤꯔꯤꯁꯤꯕꯣ? ꯂꯩꯀꯥꯏꯁꯤꯗ ꯅꯨꯄꯤꯗ ꯆꯣꯞꯄꯗ ꯂꯝꯆꯠ ꯀꯥꯝꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯅꯨꯄꯥꯗꯨꯗꯕꯨ ꯊꯥꯖꯒꯦ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯅꯠꯇꯦ. ꯑꯩꯁꯤꯕꯨ ꯃꯥꯃꯅ ꯀꯩ ꯑꯣꯏꯅ ꯎꯕꯤꯔꯨꯔꯒꯦ? ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯗꯅꯦ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯊꯟꯇ ꯍꯨ ꯆꯥꯔꯒ ꯁꯤꯖꯈꯤꯒꯦ. ꯑꯩ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯅꯦ ꯃꯥꯃ. ꯃꯥꯃꯁꯨ ꯈꯔ ꯍꯦꯟꯃꯜꯂꯤ. ꯔꯣꯃꯤꯌꯣꯗꯣ ꯀꯔꯝꯕ ꯃꯤꯅꯣ ꯃꯁꯛ ꯈꯪꯅ ꯈꯪꯅ ꯏꯆꯦ ꯊꯥꯖꯒꯦ ꯈꯜꯂꯤꯝꯅꯤꯅꯦ. ꯃꯥꯃꯒꯤ ꯀꯣꯛꯇꯨꯕꯨ ꯀꯔꯤ ꯀꯣꯛꯅꯣ? ꯑꯩ ꯑꯉꯥꯡ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ? ꯅꯆꯦꯁꯤꯒꯤ ꯃꯍꯨꯠꯇ ꯅꯪ ꯑꯣꯏꯅ ꯍꯣꯡꯉꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯃꯥꯃ ꯀꯩꯅꯣ ꯑꯍꯜ ꯑꯗꯨꯛ ꯑꯣꯏꯔꯒ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯋꯥꯍꯩ ꯋꯥꯇꯥ ꯉꯥꯡꯂꯤꯕꯗꯨꯕꯨ ꯑꯇꯥꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗꯕ꯭ꯔꯣ? ꯃꯣꯏ ꯃꯁꯤ ꯃꯅꯧꯁꯤ ꯏꯃꯨꯡꯁꯤꯗ ꯃꯥꯃꯅ ꯇꯧꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯦ ꯑꯩꯈꯣꯏ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ. ꯁꯤꯔꯕꯁꯨ ꯌꯥꯔꯦ. ꯇꯧꯅꯤꯡꯕ ꯇꯧꯔꯛꯑꯣ. ꯑꯗꯨꯕꯨ ꯑꯩꯗꯤ ꯔꯣꯃꯤꯌꯣꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯨꯃꯗꯤ ꯃꯄꯣꯛꯁꯤꯒꯤ ꯑꯣꯏꯅ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ. ꯃꯁꯤ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒꯁꯨ ꯈꯨꯝ ꯁꯥꯔꯗꯅ ꯈꯪꯕ꯭ꯔꯗꯣ ꯃꯆꯤꯟꯁꯤꯗ ꯂꯨꯍꯣꯡꯕꯁꯤꯅ ꯁꯥꯅ ꯌꯥꯏꯅ ꯍꯦꯛ ꯈꯨꯝꯗ꯭ꯔꯕ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯃꯛ ꯍꯤꯡꯅ ꯃꯩ ꯊꯥꯒꯗꯕꯅꯤ ꯈꯪꯉꯣ. ꯅꯣꯏ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ. 이제 이강때 나이래. 세, 허걸로. 언덕내서 밭대다고. 아쑥 밭다가 미시고. 애는 강방가 막다가 미껍다다. 이 거치나 탕틀라가 핫바 소이들어버리. ꯊꯧꯕꯥ ꯑꯁꯤꯕꯨ ꯅꯍꯥꯟꯒꯤ ꯑꯉꯥꯡꯗꯣ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯗ ꯀꯀꯥ ꯀꯧꯔꯛꯄꯗꯣ. ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯂꯩꯒꯤ ꯃꯅꯥꯎ ꯅꯨꯄꯤꯗꯣ. ꯇꯨ ꯇꯤꯖꯤꯒꯤ ꯗ꯭ꯔꯦꯁꯇ ꯃꯈꯣꯡꯅ ꯑꯥꯂꯃꯤꯗ ꯀꯟꯅ ꯆꯠꯂꯤꯁꯦ. ꯍꯣꯏꯅꯦ ꯃꯥꯟꯗꯤ ꯃꯥꯜꯂꯤ. ꯑꯗꯣ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ? ꯑꯁ ꯑꯉꯥꯡꯁꯤ ꯑꯝꯇ ꯈꯥꯝꯃꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯨꯁꯤ ꯂꯥꯛꯑꯣ. ꯑꯕꯦꯝ ꯅꯪꯕꯨ ꯑꯝꯇ ꯉꯥꯏꯈꯣꯅꯦ. ꯍꯩꯃꯥ ꯀꯀꯥ ꯀꯀꯥꯁꯦ ꯅꯍꯥꯟ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗꯣ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ. ꯑꯩꯁꯦ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯇꯧꯕꯅꯦ. ꯀꯩ ꯋꯥꯅꯣ ꯀꯀꯥ? ꯅꯣꯏ ꯆꯦꯗꯣ ꯐꯣꯟ ꯄꯥꯏꯗ꯭ꯔꯣ? ꯄꯥꯏ.
ꯑꯗꯣ ꯄꯥꯏꯕ ꯍꯥꯏꯁꯦ ꯃꯃꯤꯡꯇꯒꯤꯅꯤꯗ ꯑꯩꯅ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯀꯩꯀꯩ ꯇꯧꯕꯒꯤꯅꯦ ꯑꯗꯨꯝ ꯑꯩꯅ ꯄꯥꯏ ꯀꯩꯒꯤꯅꯣ ꯑꯗꯨ ꯍꯪꯉꯤꯗꯨꯕꯣ ꯅꯣꯏꯒꯤꯁꯦ ꯑꯩꯈꯣꯏ ꯆꯦ ꯄꯥꯝꯃꯤꯔꯣ ꯑꯕꯦꯝ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯏ ꯂꯝꯕꯤ ꯃꯇꯥꯏꯁꯤꯗ ꯅꯪꯁꯨ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁꯁꯤꯗ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯂꯦꯞꯄꯒ ꯋꯥꯔꯤ ꯁꯥꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤꯒꯤ ꯖꯨꯁ ꯕꯥꯔꯁꯦ ꯑꯁꯤꯗ ꯉꯥꯛꯇꯪ ꯐꯝꯃꯨꯁꯦ ꯀꯀꯥ ꯍꯣꯏ ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯒꯦ ꯅꯪ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯑꯩ ꯋꯥ ꯈꯔꯁꯨ ꯍꯥꯏꯅꯤꯡꯉꯤ ꯅꯪꯕꯨ ꯀꯤꯖꯕ꯭ꯔꯅꯦ ꯀꯀꯥ ꯍꯣꯏꯁꯦ ꯃꯤ ꯐꯠꯇꯕꯒ ꯃꯥꯟꯕ꯭ꯔꯕ ꯏꯆꯝ ꯆꯝꯅ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯇꯧꯕꯅꯦꯕ ꯃꯥꯟꯗꯦꯗ ꯑꯗꯣ ꯑꯩ ꯀꯨꯏꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯆꯦꯅ ꯑꯃꯨꯛ ꯊꯦꯡꯉꯦꯅꯅꯦ ꯍꯜꯂꯛꯇꯦꯅ ꯁꯥꯎꯔꯛꯀꯅꯤꯕ ꯊꯦꯡꯉꯣꯏꯗ ꯂꯥꯛꯑꯣ ꯃꯪ ꯊꯥꯔꯣ ꯄꯨꯡꯁꯦ 3 ꯇꯥꯁꯜꯂꯛꯑꯦꯕ ꯅꯠꯇꯦ ꯁꯤꯉꯥꯡꯁꯤꯕꯨ ꯀꯥꯏꯗ ꯂꯩꯒ꯭ꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯦꯕꯁꯦ ꯑꯩꯅ ꯁꯣꯝꯗꯩ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦꯕ ꯏꯁꯥꯁꯦ ꯃꯇꯝꯅꯁꯨ ꯌꯥꯝ ꯐꯠꯇ꯭ꯔꯀꯥꯟꯁꯤꯗ ꯀꯔꯣꯝꯗ ꯑꯃꯨꯛ ꯆꯪꯒ꯭ꯔꯤꯅꯣꯕ ꯏꯆꯦ ꯑꯣ ꯍꯟꯗꯤ ꯍꯜꯂꯛꯑꯦꯗꯅ ꯅꯠꯇꯦ ꯅꯪꯕꯨ ꯑꯁꯨꯛ ꯊꯦꯡꯂꯁꯤ ꯐꯥꯎꯕ ꯀꯔꯥꯏꯗ ꯂꯩꯔꯨꯒꯦ ꯁ꯭ꯀꯨꯜꯁꯤꯕꯨ ꯄꯨꯡ 4ꯗ ꯁꯨꯇꯤ ꯊꯥꯔꯕ꯭ꯔꯕꯏꯁ ꯑꯆꯥꯄꯣꯠꯀ ꯄꯥꯏꯔꯛꯏꯗꯨꯅ ꯀꯥꯏꯗꯩꯅꯣ ꯍꯥ ꯀꯅꯥꯅ ꯄꯤꯔꯛꯏꯅꯣ ꯃꯤ ꯅꯠꯇꯦ ꯅꯪꯕꯨ ꯏꯔꯥꯡꯒ ꯇꯧꯕ ꯍꯧꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯊꯥꯗꯣꯏ ꯑꯁ ꯑꯩꯈꯣꯏ ꯆꯦꯁꯤꯗꯤ ꯏꯔꯥꯡ ꯇꯧꯕ ꯀꯥꯏꯅ ꯂꯥꯛꯑꯣꯁꯦ ꯏꯃꯨꯡꯗ ꯍꯥꯟꯅ ꯑꯝꯇ ꯆꯪꯈꯤꯁꯦ ꯑꯩꯅꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯒꯦꯕ ꯑꯗꯨꯕꯨꯔꯣ ꯏꯆꯦ ꯉꯁꯤꯗꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯒ ꯑꯦꯛꯖꯥꯝ ꯃꯌꯥꯒꯤ ꯑꯣꯖꯥꯁꯤꯡꯅ ꯁꯤꯜꯂꯒꯅꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯀ꯭ꯂꯥꯁ ꯑꯃ ꯄꯨꯡ ꯑꯃꯃꯝ ꯈꯨꯗꯤꯡꯒꯤ ꯇꯧꯋꯦꯕ ꯑꯗꯨꯒ ꯍꯜꯂꯛꯄꯩ ꯂꯝꯕꯤꯗꯅꯦ ꯅꯍꯥꯟ ꯑꯩꯈꯣꯏꯗ ꯅꯨꯄꯥ ꯑꯅꯤ ꯃꯁꯛꯀ ꯌꯥꯝ ꯐꯖꯕ ꯑꯃ ꯂꯥꯛꯄꯗꯣ ꯌꯨ ꯂꯩꯕ ꯂꯥꯛꯄꯗꯣ ꯀꯀꯥꯗꯣ ꯑꯗꯨꯗꯣ ꯊꯦꯡꯅꯕꯩ ꯋꯥꯅꯤ ꯑꯁ ꯃꯕꯨꯛꯁꯨ ꯈꯨꯐ ꯑꯃ ꯃꯥꯅ ꯏꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯆꯦꯒꯤ ꯅꯝꯕꯔ ꯄꯤꯌꯣꯅꯅꯦ ꯑꯩꯉꯣꯟꯗ ꯒ꯭ꯔꯤ ꯇꯛꯂꯛꯑꯦ ꯑꯗ ꯑꯩꯁꯨ ꯀꯀꯥꯗꯣ ꯃꯁꯛꯁꯨ ꯐꯖꯩ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝ ꯂꯦꯝꯃꯤ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯄꯥꯏꯔꯝꯗꯧ ꯃꯥꯜꯂꯦꯅꯅꯦ ꯑꯗꯨꯝ ꯄꯤꯊꯣꯛꯑꯝꯃꯦ ꯇꯨ ꯁꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝꯁꯦ ꯁꯤꯁꯤꯁꯨ ꯏꯆꯦꯒ ꯆꯥꯃꯤꯟꯅꯧꯅ ꯄꯤꯔꯛꯏꯅꯦ ꯑꯗꯣ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯅꯤ ꯊꯥꯗꯣꯏ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥ ꯅꯪ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯔꯒꯦ ꯍꯥꯏꯔꯤꯔꯣ ꯃꯁꯛ ꯃꯁꯥꯁꯨ ꯈꯪꯗꯕ ꯃꯤꯅ ꯅꯝꯕꯔ ꯄꯤꯌꯣ ꯍꯥꯏꯔꯒ ꯅꯪꯅ ꯍꯦꯛꯇ ꯄꯤꯔꯝꯃꯤꯗோ ꯀꯩꯒꯤꯅꯣꯕ ꯑꯦꯛꯖꯥꯝꯅ ꯑꯁꯨꯛ ꯅꯛꯁꯤꯜꯂꯛꯑꯒ ꯅꯪ ꯀꯔꯟ ꯌꯥꯝ ꯇꯧꯗꯣꯔꯤꯀꯣ ꯉꯁꯤꯗꯒꯤꯅꯦ ꯐꯣꯟꯒ ꯑꯝꯇ ꯄꯥꯏꯕ ꯌꯥꯔꯣꯏ ꯑꯣꯐ ꯊꯝꯖꯤꯜꯂꯒ ꯊꯝꯒꯦꯕ ꯅꯪ ꯑꯁ ꯏꯆꯦ 이제 카카도 이름니 암타 피로세 파이루노 아스 피로세 헬로 카카로 ꯃꯥꯅꯦ ꯊꯥꯗꯣꯛꯑꯦ ꯅꯣꯏ ꯆꯦꯗꯤ ꯂꯩꯇ꯭ꯔꯣ 레이에 바헬라키세 이제 낭 바헬로에 세바 와리 사노바 아스 세 아이 드레스 홍게과 와리 사나라모 ꯀꯩꯅꯣꯃꯤ ꯑꯁ ꯁꯤꯉꯥꯡꯁꯦ ꯑꯩ ꯇꯜꯂꯤꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯤ ꯍꯦꯂꯣ ꯂꯩꯕꯥꯛꯂꯦ ꯇꯥꯕ꯭ꯔꯣ ꯑꯩ ꯄꯥꯔꯤꯅꯦ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯈꯜꯂꯛꯏꯁꯦ ꯌꯥꯝ ꯀꯨꯏꯔꯕꯅꯦ ꯉꯁꯤ ꯇꯥꯟ ꯆꯥꯟꯅꯗꯅ ꯊꯥꯗꯣꯏ ꯊꯦꯡꯅꯕꯗꯩ ꯅꯪꯒꯤ ꯅꯝꯕꯔꯁꯦ ꯂꯧꯍꯧꯕꯅꯦ ꯑꯗꯣ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯥꯏꯕꯕꯨ ꯌꯥꯝ ꯀꯥꯏꯔꯗ꯭ꯔꯣ ꯀꯩ ꯋꯥꯅꯣ ꯂꯩꯕꯥꯛꯂꯦ ꯑꯩ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯍꯧꯖꯤꯛ ꯅꯪꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯛ ꯅꯧꯔꯤꯕꯤ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯨꯗꯤ ꯑꯩ ꯇꯧꯍꯟꯅꯤꯡꯗꯦ ꯑꯗꯨꯏ ꯁꯔꯨꯛ ꯐꯤ ꯁꯥꯕ꯭ꯔꯥ ꯗꯨꯀꯥꯟ ꯐꯝꯕ ꯑꯃ ꯇꯧꯅꯕ ꯇꯧꯁꯤ ꯃꯗꯨꯗ ꯆꯪꯒꯗꯕ ꯁꯦꯟꯐꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯄꯨꯊꯣꯛꯀꯦ ꯑꯩꯅ ꯋꯥꯐꯝꯁꯦ ꯍꯥꯏꯗꯅ ꯅꯪ ꯑꯩꯕꯨꯗꯤ ꯐꯠꯇꯅ ꯂꯧꯒꯅꯨꯀꯣ ꯄꯨꯝꯅꯃꯛꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕꯅꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯌꯦꯡꯂꯒ ꯑꯩꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯅꯤ ꯍꯥꯏꯅ ꯈꯟꯒꯅꯨꯀꯣ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯄꯦꯟꯕ ꯐꯥꯎꯖꯩ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯈꯜꯁꯦ ꯑꯩꯉꯣꯟꯗ ꯊꯣꯏꯅ ꯂꯩꯇ꯭ꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤꯗꯃꯛꯇ ꯀꯥ ꯍꯦꯟꯅ ꯋꯥꯕꯤꯕꯒꯤ ꯃꯊꯧ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯋꯥꯐꯝꯁꯨ ꯊꯣꯛꯇꯦ ꯀꯥꯟꯅꯗꯕꯗ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯖꯤꯟꯕꯤꯒꯅꯨꯗ ꯐꯔꯦ ꯑꯩ ꯐꯣꯟ ꯊꯝꯃꯒꯦ ꯂꯩꯕꯥꯛꯂꯦ ꯑꯝꯇ ꯉꯥꯏꯈꯣ ꯐꯣꯟ ꯊꯝꯈꯤꯅꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤꯅꯦ ꯑꯩꯒꯤ ꯋꯥꯁꯦ ꯑꯝꯇ ꯂꯩꯕꯥꯛꯂꯦ ꯑꯁ ꯐꯣꯟꯁꯦ ꯊꯝꯈ꯭ꯔꯦꯅꯦ
ꯃꯁꯤꯗꯤ ꯑꯃꯨꯛ ꯇꯧꯁꯟꯒꯦ ꯑꯦ ꯑꯣꯐꯀ ꯊꯝꯖꯤꯟꯈ꯭ꯔꯦꯅꯦ ꯑꯇꯣꯞꯄ ꯅꯨꯄꯤꯅꯤꯍꯦ ꯃꯥꯒꯤ ꯃꯃꯤꯡꯗꯨꯕꯨ ꯄꯥꯔꯤ ꯍꯥꯏꯕ ꯉꯁꯥꯏ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯕꯨ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯕꯨ ꯄꯨ ꯄꯥꯡꯁꯨꯗꯕ ꯃꯆꯥꯅꯤ ꯈꯟꯗꯨꯅ ꯑꯩꯕꯨ ꯊꯦꯝꯂꯒ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯦ ꯈꯜꯂꯤꯕ꯭ꯔꯥ ꯃꯗꯨꯃꯛꯁꯨ ꯃꯥꯟꯗꯦꯗ ꯑꯗꯨꯈꯛꯅ ꯐꯠꯇꯕ ꯃꯤꯗꯤ ꯃꯥꯟꯗꯦ ꯑꯩꯁꯨ ꯃꯤꯅꯤ ꯃꯊꯣꯠ ꯀꯥꯔꯛꯄꯒꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕ ꯀꯔꯤꯒꯤ ꯐꯥꯎꯗꯅꯤ ꯑꯗꯨꯕꯨ ꯐꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒ ꯌꯥꯝꯅꯁꯨ ꯆꯥꯟꯅꯔꯣꯏꯗ ꯃꯥꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥꯁꯨ ꯃꯥꯜꯂꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒ ꯅꯛꯅꯔꯨꯔꯒ ꯇꯨꯡꯗ ꯃꯥꯕꯨꯁꯨ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯁꯣꯏꯗꯅ ꯆꯪꯂꯛꯀꯅꯤ ꯑꯩꯒꯨꯝꯕꯤ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯑꯃꯒ ꯊꯥꯛ ꯌꯥꯝꯅꯁꯨ ꯈꯦꯠꯅꯩ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯑꯩ ꯈꯜꯂꯔꯣꯏꯗ ꯈꯟꯐꯝꯁꯨ ꯊꯣꯛꯇꯦ ꯃꯃꯥ ꯃꯃꯣ ꯃꯥꯃ ꯂꯩꯕ꯭ꯔꯣ ꯍꯩꯃꯥ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯉꯟꯇꯥꯅ ꯑꯃꯨꯛ ꯂꯥꯛꯏꯅꯤ ꯃꯥꯏꯁꯤꯕꯨ ꯍꯤꯗꯥꯛ ꯂꯧꯒꯦ ꯍꯥꯏꯔꯤꯖꯥꯠꯂꯣ ꯃꯥꯃꯁꯨ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯑꯩ ꯊꯣꯛꯑꯒ ꯍꯤꯗꯥꯛ ꯂꯩꯇ꯭ꯔꯦ ꯍꯦꯛꯇ ꯍꯥꯏꯔꯨꯔꯒꯦ ꯑꯩꯈꯣꯏ ꯃꯥꯃꯗꯤ ꯂꯩꯇꯤꯌꯦ ꯅꯣꯡ ꯅꯤꯅꯤ ꯁꯨꯔꯦ ꯌꯨꯝꯗ ꯍꯜꯂꯛꯇꯕ ꯊꯕꯛ ꯑꯃꯒꯤ ꯖꯤꯔꯤꯗ ꯆꯠꯊꯣꯛꯈ꯭ꯔꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯇꯥꯟ ꯆꯞ ꯆꯥꯔꯦ ꯃꯣꯔꯥ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯃꯦꯟ ꯇꯥꯅ ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯤ ꯂꯥꯛꯑꯣ ꯑꯦ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯀꯩ ꯋꯥꯔꯤꯅꯣ ꯁꯥꯗꯣꯏꯁꯦ ꯌꯨꯝꯁꯦ ꯃꯤ ꯀꯅꯥꯝꯇꯁꯨ ꯂꯩꯇꯦ ꯃꯤꯅ ꯎꯈ꯭ꯔꯒ ꯃꯤꯋꯥ ꯑꯃꯨꯛ ꯂꯥꯟꯅ ꯉꯥꯡꯅꯈꯤꯅꯤ ꯁꯣꯝꯒꯤ ꯏꯖꯠꯁꯨ ꯁꯣꯛꯀꯅꯤ ꯆꯠꯄꯤꯔꯣ ꯆꯠꯂꯣꯏ ꯅꯪꯒꯤ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯗ꯭ꯔꯤꯐꯥꯎ ꯑꯩ ꯃꯐꯝꯁꯤꯗꯩ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯌꯥꯅꯤꯡꯗ꯭ꯔꯤꯁꯤꯅꯗꯤ ꯅꯪ ꯅꯁꯥꯅ ꯌꯨ ꯌꯣꯟꯕꯁꯦ ꯌꯥꯏꯅ ꯇꯥꯛꯄ ꯅꯠꯇ꯭ꯔꯣ ꯁꯦ ꯂꯨꯄꯥ 50,000ꯅꯤ ꯗꯨꯀꯥꯟ ꯑꯃ ꯊꯣꯡꯒꯥꯜꯁꯤꯗ ꯁꯦꯝꯅꯕ ꯇꯧꯁꯤ ꯊꯕꯛ ꯁꯨꯅꯕ ꯃꯤꯁꯨ ꯑꯩꯅ ꯂꯣꯏꯅ ꯄꯨꯔꯛꯀꯅꯤ ꯂꯨꯄꯥ 50,000ꯁꯤꯅ ꯑꯍꯥꯟꯕꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯧꯅꯕ ꯊꯝꯖꯤꯜꯂꯨ ꯑꯩꯅ ꯌꯨ ꯌꯣꯟꯕ ꯌꯣꯟꯗꯕ ꯁꯣꯝꯅꯁꯨ ꯌꯥꯝꯅ ꯄꯥꯅꯕꯤꯔꯤꯁꯦ ꯀꯩꯒꯤꯅꯣ ꯂꯩꯕꯥꯛꯂꯦ ꯁꯣꯝꯕꯨ ꯅꯊꯧꯒ ꯑꯝꯇ ꯂꯩꯖꯗꯕ ꯃꯤꯔꯣ ꯃꯇꯨꯡ ꯃꯅꯥꯎ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯤꯒꯅꯨ ꯑꯩꯁꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯇꯨꯅ ꯂꯩꯔꯕꯤꯅꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯕు ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯇꯧ ꯉꯝꯕꯤ ꯑꯣꯛꯇꯕꯤ ꯇꯥꯍꯟꯕꯤꯒꯦ ꯈꯟꯕꯤꯒꯅꯨ ꯌꯥꯝ ꯊꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯀꯔꯤ ꯅꯪꯕꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯦ ꯍꯥꯏꯕ ꯑꯁꯦꯡꯕ꯭ꯔꯥ ꯂꯩꯕꯥꯛꯂꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯑꯣ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕ ꯄꯨꯝꯅꯃꯛꯁꯦ ꯑꯔꯦꯝꯕ ꯇꯥꯔꯗꯕ ꯑꯣꯏꯔꯦꯀꯣ ꯁꯥꯒꯠꯂꯨꯕ ꯃꯪꯂꯥꯟ ꯄꯨꯝꯕ ꯃꯪꯐꯥꯎꯅꯗꯅ ꯑꯗꯨꯃꯛ ꯀꯥꯏꯈꯤꯗꯧꯔꯕ ꯐꯔꯦ ꯂꯩꯕꯥꯛꯂꯦ ꯑꯩ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯔꯣꯏ ꯅꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯌꯦꯠꯂꯔꯣꯏ ꯑꯩ ꯆꯠꯂꯒꯦ ꯀꯀꯥ ꯌꯨ ꯂꯧꯕ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤꯔꯣ ꯀꯩꯅꯣ ꯃꯩꯊꯣꯡꯁꯦ ꯁꯨꯛ ꯁꯣꯛꯊꯔꯒ ꯂꯩꯔꯝꯃꯤꯁꯤꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯊꯥꯗꯣꯏ ꯀꯀꯥ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯅꯣꯏꯗ ꯂꯥꯛꯑꯔꯣꯏꯒꯦ ꯑꯩ ꯆꯠꯂꯒꯦ ꯊꯥꯗꯣꯏ ꯀꯩꯅꯣ ꯀꯀꯥꯅ ꯍꯥꯏꯗꯨꯕꯣ ꯏꯆꯦ ꯑꯩ ꯄꯨꯛꯁꯦ ꯅꯥꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ ꯏꯆꯦ ꯀꯩꯗꯧꯔꯦ ꯊꯥꯗꯣꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯁꯦ ꯍꯧꯒꯠꯂꯨꯁꯦ ꯍꯧꯒꯠꯂꯣ ꯀꯩꯗꯧꯔꯒꯦꯕ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ ꯊꯥꯗꯣꯏ ꯀꯃꯥꯏꯅ ꯇꯧꯔꯤ ꯇꯧꯔꯤꯁꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯁꯦ ꯀꯀꯥꯗ ꯍꯥꯏꯐꯦꯠ ꯈꯨꯠꯇꯨꯅ ꯀꯣꯜꯂꯛꯑꯣ ꯑꯩ ꯏꯃꯨꯡ ꯐꯥꯎ ꯅꯪꯕꯨ ꯊꯤꯟꯕꯤꯒꯦ ꯂꯩꯕꯥꯛꯂꯦ ꯅꯪꯁꯨ ꯑꯉꯥꯡꯁꯦ ꯇꯨꯡꯗꯒꯤ ꯉꯥꯛꯄꯣꯏ ꯀꯩꯕꯣꯏ ꯇꯧꯔꯛꯑꯣ ꯀꯗꯣꯝꯗ ꯅꯈꯣꯏ ꯀꯥꯁꯤꯕꯣ ꯁꯤꯒꯤ ꯊꯪꯅꯕ ꯀꯥꯁꯤꯅꯦ ꯑꯣ ꯊꯥꯗꯣꯏ ꯁꯦ ꯐꯃꯨꯡꯁꯤꯗ ꯉꯥꯛꯇ ꯇꯞꯅ ꯑꯝꯇ ꯍꯤꯞꯊꯣꯛꯁꯦ ꯊꯥꯗꯣꯏ ꯏꯆꯦ ꯀꯩꯗꯧꯔꯦ ꯑꯩ ꯄꯨꯛꯁꯦ ꯅꯥꯕꯅ ꯁꯤꯗꯧꯔꯦ ꯀꯩꯗꯧꯔꯦ ꯀꯀꯥ ꯅꯪ ꯊꯣꯛꯈ꯭ꯔꯣ ꯏꯆꯦ ꯑꯩ ꯄꯨꯛꯁꯦ ꯆꯥꯅꯤꯡ ꯃꯌꯥꯁꯤꯗ ꯑꯝꯇ ꯅꯝꯕꯤꯌꯨ ꯀꯀꯥꯁꯦ ꯑꯝꯇ ꯃꯄꯥꯟꯗ ꯊꯣꯛꯍꯟꯈ꯭ꯔꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯏꯆꯦ ꯍꯣꯏꯕ ꯍꯥꯏꯔꯤꯕꯁꯦ ꯀꯥꯏꯗꯅ ꯃꯤꯅꯥꯔꯤꯁꯤꯕꯣ ꯍꯣꯏ ꯐꯔꯦ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ ꯑꯗꯣ ꯅꯈꯣꯏ ꯆꯥꯛꯁꯪꯁꯦ ꯀꯔꯣꯝꯗꯅ ꯂꯩꯕꯥꯛꯂꯦ ꯑꯩ ꯊꯥꯗꯣꯏꯒꯤ ꯃꯕꯨꯛ ꯅꯥꯔꯤꯕꯁꯦ ꯐꯅꯕ ꯍꯤꯗꯥꯛ ꯑꯃ ꯊꯨꯅ ꯁꯦꯝꯃꯛꯀꯦ ꯐꯕ꯭ꯔꯥ ꯌꯦꯡꯁꯦ ꯏꯁꯤꯡ ꯑꯁꯥꯕ ꯒ꯭ꯂꯥꯁ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯑꯩ ꯃꯤꯀꯨꯞꯇ ꯁꯦꯝꯃꯛꯀꯦ
ꯇꯨ ꯑꯩꯈꯣꯏ ꯀꯥꯁꯤꯒ ꯍꯦꯛ ꯊꯪꯅꯕꯗ ꯂꯩꯔꯤꯕꯁꯤꯅꯦ ꯑꯣ 이제 ꯍꯥꯎ 기다려비요. ꯍꯣꯏ 아무튼 이 시도래. ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯁꯦ ꯀꯔꯥꯏꯗ ꯍꯥꯏꯕꯅꯣ ꯆꯥꯅꯤꯡ ꯃꯌꯥꯁꯤꯗ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯦ ꯏꯆꯦ ꯅꯃꯛꯀꯦ ꯈꯔ ꯐꯕ꯭ꯔꯥ ꯌꯦꯡꯉꯨꯁꯦ 세 시더라 khara 프라브라 이제 시더라 애기지 코안 파는 수나 칼리. 이제는 해핵 대고 코안 나베 몰롬도 안다 대비로. 호이 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 개인은 쓰이면 떠오르시고. 오까 코안 파는가 나리시고. 깜깜시 이제 대기봐 세 ꯑꯣ ꯁꯤꯒꯤ ꯀꯥꯁꯤꯅ ꯃꯣꯏ ꯃꯥꯃꯒꯤ ꯀꯥ ꯑꯣꯏꯔꯦ ꯀꯩꯅꯣ ꯀꯥꯁꯤꯗ ꯕꯣꯛꯁ ꯑꯆꯧꯕ ꯑꯅꯤ ꯑꯍꯨꯝꯒ ꯂꯣꯟꯈꯠꯂꯒ ꯂꯩꯔꯤꯁꯤꯕꯣ ꯀꯩꯀꯩꯒ ꯌꯥꯎꯔꯤꯖꯥꯠꯅꯣ ꯑꯩꯕꯨ ꯌꯦꯡꯁꯤꯔꯅꯦ ꯌꯦꯡꯉꯔꯣꯏꯗ ꯊꯣꯛꯈ꯭ꯔꯒꯦ 이싱도요 사람만이 아무다 비비루기게 레박레 통시 항어 이싱을 사바세 뿌레 마나마신 가라 하빠가 시험만에 시무다 비타가 밥람 띠행시 호이다 빠리 가라이노 지다 비비로 세 다도알 세 지가 닥시세 아두가 밥을 여행세봐 닥실로 다도 세세 이제 일락해고 담나 타오 세 엉덩게 일락해세 그래야 닥실로봐 가만히 떠왜 가라 밥으로 개당 봐봐 말해. 파래 세 ngahak le di phakranida iren jana potharo ko 어이제. da pariya numidang wairam su oisile thadoi su khara pharabanina ai adum yeng haurage yumda hannaba tawbiro ꯍꯣꯏ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯂꯩꯕꯥꯛ ꯂꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄꯁꯨ ꯑꯔꯣꯏꯕ ꯑꯣꯏꯔꯒꯦ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯁꯨ ꯑꯩ ꯀꯔꯤꯁꯨ ꯌꯦꯠꯂꯔꯣꯏ ꯅꯅꯤꯡ ꯇꯧꯖꯔꯣ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯐꯝ ꯑꯃꯇꯪꯗꯤ ꯑꯩ ꯍꯥꯏꯖꯔꯝꯒꯦ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯃꯗꯤ ꯇꯉꯥꯏ ꯐꯗꯅ ꯑꯩ ꯌꯨꯝꯁꯤꯗ ꯅꯐꯝꯗ ꯈꯨꯗꯣꯜ ꯇꯝꯕꯗꯤ ꯂꯥꯛꯆꯒꯦ ꯃꯁꯤꯃꯇꯪꯗꯤ ꯅꯪꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ 다도에 까까무 쫓로기게 람비 람강데 탱나보다 하라우 까까부 꼬로고 까까 짝라게 그가 이제 그이노가 가능한 시대에 거기다 아무 하나 나를 하려미지봐. 이제는 그 가다 그이 하려게 봐. 다도에 ai kem thai kide magi wase nang iche da mukhan hanglan oiroi da ba mang phauna roi da ba manglan adu bu mangludana kari bu kana gani isai thanta wa ba pisaba natana umna makse khanglaba ina kari gi isana isabu wana ba senga tawri bano 이제 마마! 그래도 씨나 쏙 픽는 건 라이시나. 어디 까나고 뭐 그동 내려 잡노네 시고. नते मामा 로미오. करिनो मामाना खलिसिबो नोंनि सिबो मामा से कदाइदा मांगुरगे हाइबा नंग लेत्रिङैदा लेबाक लेना खोइदा तोइना यु लौबो लाक्पा नुपादुगा अरुवन बलि चलिबसे अई नुंगाइरंगनि खनब्राबा मामा 로미오. लेबाक लेगा आइगा लुहोंगनबगी हाइना सिंगनरिबसे अई होजिति याबा ngamदरoi मामा लुहोंबसे तोलसि मामा करिनो 로미오 năng ngang 미ям도보. 나티 năng ngang 이도보 생마라 하이브네. ꯑꯩꯅ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕꯁꯤꯡꯁꯤꯕꯨ ꯐꯥꯒꯤꯅꯤ ꯁꯤꯔꯣ ꯃꯥꯃꯥ ꯅꯨꯄꯥꯗꯣ ꯉꯔꯥꯡ ꯑꯌꯨꯛꯀꯤ ꯄꯨꯡ 11ꯗꯒꯤ ꯌꯨꯝꯁꯤꯗ ꯆꯪꯈꯤꯕꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 3-4 ꯊꯣꯛꯂꯛꯄ ꯍꯥꯏꯕꯁꯤꯕꯨ 마마 좀 더 칸두는 ꯌꯦꯡꯕꯤꯌꯨꯅꯦ 로미오. ꯑꯩꯁꯨ ꯉꯔꯥꯡꯗꯤ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯕꯅꯤ ꯃꯥꯃꯥ ꯑꯩ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯕꯅꯤ ꯑꯗꯨꯅ ꯂꯨꯍꯣꯡꯕꯁꯦ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯍꯥꯏꯁꯤ 에이, 레이파클레이, 아이 따오라는 남쳤 너희들이랑 영무시를 이비야로 해리시니. 에헤. mama kaino halakpaga lawaida hekta laisibo aina kari akaiba thabak tawkhrabage 그리 가이가 타국 똑그렇게 가이들. 에이, 남쳤나 대비. 에이, 레이팅에 시대 남미 영무시대 누빠나 부실라가 나따버니 쩌쩌뿌르보 아이나 감물을 감물어. 에이, 낭 영무시대 레비야로 해. Mama. 나서도 이런 게 쩔어져라. kaino mama achumaran amata su khangdana mina haiba ngangbo wada asuk yamna thajabiri sibu kaigino
ꯑꯩ ꯉꯁꯤ ꯐꯥꯎꯕ ꯅꯠꯇꯕ ꯂꯤꯆꯠ ꯁꯥꯖꯠ ꯆꯠꯈꯤꯕ ꯂꯩꯇꯦ ꯑꯄꯣꯛꯄ ꯏꯃꯥ ꯏꯄꯥ ꯄꯟꯗꯨꯅ ꯋꯥꯁꯛꯂꯤꯕꯁꯤ ꯑꯩ ꯆꯤꯟꯗꯨꯕꯤ ꯑꯩꯒꯤ ꯆꯤꯡꯊꯛꯇꯒ ꯍꯟꯖꯟ ꯍꯟꯖꯟ ꯈꯨꯝꯕ ꯁꯥꯔꯗꯅ ꯃꯁꯤ ꯃꯥꯃꯥ ꯏꯃꯥ ꯈꯪꯕ꯭ꯔꯗꯣ ꯂꯝꯆꯠ ꯅꯥꯏꯗꯕꯁꯤꯗꯤ ꯑꯩ ꯅꯪ ꯍꯧꯖꯤꯛꯇꯤ ꯀꯅꯥꯅ ꯂꯧꯕꯤꯗꯧꯔꯤ ꯔꯣꯃꯤꯌꯣꯅꯁꯨ ꯅꯪꯕꯨ ꯂꯨꯍꯣꯡꯕ ꯉꯝꯂꯔꯣꯏꯗꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯒꯤ ꯅꯔꯝ ꯆꯠꯇꯨꯅꯅꯤꯅꯦ ꯍꯩ ꯃꯥꯃꯥ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯑꯩꯕꯨ ꯆꯪꯍꯥꯠ ꯍꯥꯠꯄ ꯑꯩꯗꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦꯅꯦ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯔꯤꯕꯁꯤꯅꯦ ꯅꯪ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ 로미오 마마 năng ngủ tất tập thako năng ngủ tất tập thako 마마가 난가 와리 파전 너무 또 샤키지 라라 마마기 까드네 아무튼 정시 nangi pamdo 마마도 로인 하요 마마나 nangi 파나나 로인의 생각이세 난 그림 또 간건 고 nangi pamdo 세 마마도 하요니 마마 아이부 하이조 하이다디 카나로 레박 레이세 아이코기 비즈니스투다 아왕 마마만 라우르가 부상크라시네 마마 하 그이도로니 레카 따라비 마부 카나나 로비니에게 루홍바부디 타도이가 꼬나 답나 홍수 야이고 마마 아두부 파나먹 오이드나수 마마 레박 레이부 타박 마팜다 부드링아이 농마다 오이라수 아이기 오해오게 마기 마마다세 마마는 그야 로드노 ngasi hete ba sama magina mama hey nangonda bukari ge advance no ne nangi wafamse mamana su yare adubu lepak legi mamangdadi tabaksida nanga iga mari leinai haiba simadi nang haiba yadi ko chumi mama chumi nangi pamdo hojak pangthokpada mamada karisu akaiba leite fareni mama dudi mama mamagi hidakti leiba natro chanaba khara lobirucho madu hana khara paiki sine mama hidakta-gi hena phaba mayam ama mamagi su ngasi porakta gairiye poto mama nang na pamado test ekta taw mama ne nangi chana na ba thau na lawrki ge ko nang leiramu mama thuna lake asembi mama handaki mama sidi yami he maru ani humutang hana try torake si oiradi yare mama sisu lakmandeda mama lakpa ngaiba oina aibu leibak leidubu karumda magi kadadi leitene kadumdu sakhrajano ne leibak le kadayda is ainadi nang koi thi duwa nangni sakhumsida sak thungna leiramyu kangrي thung ai se ibani ngasi ne wari khara sasigo ai thung yam da lonjillugi 다롬이요 그이노 떠오르시보 통론 실리도 까이기노 니사 답다이기 자실라가 수ям나 누피 angangda karan tarisi 까이기노 hojikne aina laikai tanaba lauradi 다롬이요 수 아파보 오이로이ko lang adui shero aina ibasi yaw se aigina ga lawbase ꯆꯪꯁꯤꯜꯂꯛꯀꯅꯣ ꯑꯩꯒꯤ ꯏꯁꯥꯗ ꯍꯦꯛ ꯁꯧꯂꯛꯄꯗ ꯑꯩꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯤꯅ ꯅꯪꯕꯨ ꯊꯤꯟꯗꯨꯅ ꯍꯥꯠꯀꯗꯕꯅꯦ ꯈꯪ ꯆꯪꯁꯤꯜꯂꯛꯀꯅꯣ leibakle nang thangdo ma thadose seba nang thangdo ma thado haibani nangbo ai haibasi yaw haiba 타도 코체 타도 없다봐 타도 해보네 leibakle 그나 레이버게 타도 해보네 그나 레이버게 레이카이 에이 멈추다 간비요 타도 없다봐 코체 타도 그이노 이들세 아이 미안하다 아이 넷대 아이 미안비는띠 아이 미안비는띠 이제 우리 집어 난 미안하고 이제 타도
ꯅꯠꯇꯦ ꯏꯆꯦꯅ ꯍꯥꯠꯄ ꯅꯠꯇꯦ ꯑꯩꯅ ꯍꯥꯠꯄꯤꯔꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗ ꯏꯃꯥ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯃꯥꯃꯥ ꯂꯩꯕꯥꯛ ꯂꯩꯅ ꯃꯤ ꯍꯥꯠꯂꯦ ꯃꯥꯃꯥ ꯃꯌꯥꯝ ꯑꯝꯇ ꯂꯥꯛꯄꯤꯌꯣ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯃꯤ ꯍꯥꯠꯂꯦ ꯃꯤ ꯍꯥꯠꯂꯦ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ ꯃꯤ ꯍꯥꯠꯄꯤ ꯅꯨꯄꯤꯗꯨ ꯑꯩꯒꯤ ꯀꯥꯗ ꯄꯨꯁꯜꯂꯣ ꯍꯣꯏ ꯁꯔ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤꯕꯣ ꯑꯩꯕꯨ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ ꯇꯧꯔꯤꯁꯤꯕꯣ ꯃꯪ ꯅꯠꯇꯦ ꯂꯩꯕꯥꯛ ꯂꯩ ꯍꯥ ꯍꯣꯏ ꯉꯁꯤ ꯑꯩꯒꯤ ꯐꯤꯕꯝꯁꯤ ꯎꯔꯒ ꯉꯛꯐꯝꯕꯨꯗꯤ ꯊꯣꯛꯑꯦ ꯑꯗꯨꯕꯨ ꯋꯥꯐꯝꯁꯦ ꯉꯥꯏꯍꯥꯛ ꯅꯥꯊꯩꯗꯨꯅ ꯊꯝꯈꯤꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯅꯪꯅ ꯃꯤ ꯍꯥꯠꯂꯤꯕꯅꯣ ꯗꯥꯄꯥꯔꯤ ꯑꯩ ꯃꯤꯍꯥꯠꯄꯤ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯅ ꯏꯁꯥꯒꯤ ꯏꯖꯠꯄꯨ ꯀꯟꯖꯅꯕ ꯍꯣꯠꯅꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯀꯅꯥ ꯂꯩ ꯅꯨꯄꯤꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯑꯅꯤ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯊꯥꯖꯜꯂꯛꯑꯣ Yes, sir. 이봉호, 이봉호 씨부, 이부, 마니 마마 아이씨 마마는 칼리바 미색두니 더욱시 마마는 학팅는 택너비 하우브라 마다오 그럼나 토끼바 더도노 마마 이봉호, 와리세, 이봐 하우버데기 로이버 파우버 리자게 시리바 누파 마차세 ꯂꯩꯕꯥꯛ ꯂꯩꯒ ꯂꯨꯍꯣꯡꯅꯅꯕ ꯍꯥꯏꯅ ꯁꯤꯡꯅꯗꯅ ꯂꯩꯔꯕ ꯑꯉꯥꯡꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛ ꯂꯩꯕꯥꯛ ꯂꯩꯅ ꯑꯩ ꯂꯩꯇꯕꯒꯤ ꯇꯟꯖꯥꯗ ꯌꯨꯝ ꯑꯗꯨꯗ ꯅꯨꯄꯥ ꯅꯍꯥ ꯄꯨꯁꯟꯗꯅ ꯂꯠꯇꯕ ꯂꯤꯆꯠ ꯁꯥꯖꯠ ꯆꯠꯂꯛꯄꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒ ꯃꯥꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯈꯔ ꯇꯧꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯕꯥꯛ ꯂꯩꯒꯤ ꯂꯤꯆꯠ ꯁꯥꯖꯠꯁꯤꯡꯗꯨ ꯊꯥꯗꯣꯛꯎ ꯍꯥꯏꯔꯨꯕꯒꯤꯗꯃꯛꯇ ꯃꯈꯨꯠꯃꯛꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯤꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯂꯩꯕꯥꯛ ꯂꯩꯅ ꯊꯥꯡꯅ ꯊꯤꯟꯈꯤꯕꯗꯨ ꯃꯥꯃ ꯃꯤꯠꯃꯛꯅꯗꯤ ꯎꯕꯤꯍꯧꯕ ꯎꯍꯧꯏ ꯏꯕꯨꯡꯉꯣ ꯎꯍꯧꯏ ꯑꯩꯒꯤ ꯃꯤꯠꯃꯛꯇꯗꯅꯤꯅꯦ ꯃꯥꯅ ꯊꯤꯜꯂꯤꯕꯗꯣ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯁꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯥꯃ 그도움도 작가자노네 레발레 그다이다 에이디 형 꼬이티티 누가 형이 작품시는 싹 통네 레람요 한번 통네 이번에 이거 시네 와이 그래 사시고 에이 통이 안 들어질루기 다름이요 그이노 떨으시고 통론 신이도 까이기노 니사타 따이기 사실라가 수양나 누피 영왕다 까는 따이시 까이기노 hꯧ직네 아이나 레이까이 따나바 라우라디 다름이요 수업하고 오이로이고 랑 어두이세로 아이나 이것이 아이기 나가 라우세 정신나거노 아이기 이사다 핵 서울오빠다 아이나 바이리바 탕시나 랑구 틴누라 핫가다바네 콩 정신나거노 넌 탕도 못 타도 제발 넌 탕도 못 타도 왜 믿는 거 아이 하이것이 야와 해봐 타고 고치 타도 없다봐 타고 해보래 레방이 ꯑꯗꯨꯒꯁꯤꯅ ꯊꯧꯗꯣꯛꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯅꯨꯄꯥꯁꯤꯒ ꯅꯈꯣꯏ ꯑꯅꯤ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯅꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕꯤꯔꯤꯀꯣ ꯃꯥꯃ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯃꯥꯃꯗ ꯂꯣꯏꯅ ꯍꯥꯏꯌꯨ ꯃꯥꯃꯅ ꯅꯪꯒꯤ ꯐꯅꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤꯁꯦ ꯅꯪ ꯀꯔꯤꯝꯇ ꯈꯟꯒꯅꯨꯀꯣ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯁꯦ ꯃꯥꯃꯗ ꯍꯥꯏꯌꯨꯅꯤ ꯃꯥꯃ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ ꯀꯥꯟꯅꯔꯔꯣꯏ ꯂꯩꯕꯥꯛ ꯂꯩꯁꯦ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯗ ꯑꯋꯥꯡꯕ ꯃꯃꯜ ꯂꯧꯔꯒ ꯄꯨꯁꯟꯈ꯭ꯔꯁꯤꯅꯦ ꯃꯥꯃ ꯀꯩꯗꯧꯔꯨꯅꯤ ꯂꯩꯈꯥ ꯇꯥꯔꯕꯤ ꯃꯥꯕꯨ ꯀꯅꯥꯅ ꯂꯧꯕꯤꯅꯤꯒꯦ ꯂꯨꯍꯣꯡꯕꯕꯨꯗꯤ ꯊꯥꯗꯣꯏꯒ ꯀꯣꯟꯅ ꯇꯞꯅ ꯍꯣꯡꯉꯁꯨ ꯌꯥꯏꯀꯣ ꯃꯥꯃ ꯑꯗꯨꯕꯨ ꯐꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯥꯃ ꯂꯩꯕꯥꯛ ꯂꯩꯕꯨ ꯊꯕꯛ ꯃꯐꯝꯗ ꯄꯨꯗ꯭ꯔꯤꯉꯩ
ꯅꯣꯡꯃꯇ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯑꯣꯏꯍꯧꯒꯦ ꯃꯥꯒꯤ ꯃꯃꯜꯁꯦ ꯃꯥꯃꯅ ꯀꯌꯥ ꯂꯧꯗꯣꯏꯅꯣ ꯉꯁꯤ ꯍꯦꯛꯇ ꯑꯦꯗꯚꯥꯟꯁ ꯍꯪꯉꯝꯕꯒꯤꯅ ꯅꯪꯉꯣꯟꯗꯕꯨ ꯀꯔꯤꯒꯤ ꯑꯦꯗꯚꯥꯟꯁꯅꯣꯅꯦ ꯅꯪꯒꯤ ꯋꯥꯐꯝꯁꯦ ꯃꯥꯃꯅꯁꯨ ꯌꯥꯔꯦ ꯑꯗꯨꯕꯨ ꯂꯩꯕꯥꯛꯂꯩꯒꯤ ꯃꯃꯥꯡꯗꯗꯤ ꯊꯕꯛꯁꯤꯗ ꯅꯪꯒ ꯑꯩꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯤꯃꯗꯤ ꯅꯪ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯆꯨꯝꯃꯤ ꯃꯥꯃ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯧꯖꯤꯛꯃꯛ ꯄꯥꯡꯊꯣꯛꯄꯗ ꯃꯥꯃꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ngasi di nangi lila lawere ai SI pari hojik Imphal West Police ta leibani matam khara si aina micham saduna nakhoibu kupsen sene duna lakpane Mr. Tomal nahak drug dealer singi manungda yamna hei sing misak amane masida sunatana human trafficking ga su chauna mari lene habaki record photo ga konana engonda lei aduga siriba nupa si mamingna Romeo nangi achoba business partner amane natra 이풍아 नखोई kana lei yare nupa si puthoko aduga lokap ta namsilo oi da pada mangang liba machin du amuk han ngang da na ba marai do kakthalo 이풍아 빠붕 라네 빠붕 먹다 가 비우네 뭐 빠붕 라네 나 빠붕 란케 이 빠붕 얌 란케시 이풍아 이풍아 Karino, ngasi tawriba mayamsibo. Aibu manga chap manakre. Mataw karamna. Iche, pumnamag kakagay ga nasinbane. Ha, Noong malambida, kakagay ga tingni na hagibuto niksingi breche. Ngahak pamaga, ako'y mungi maramda. Amadi, mamagi matangda wari kaya masusaki. tadoy. Namitudagi, ay kakabo masakangki. Adubu wapamse, kana amata kangan si haina duna, tabak kaya si pangthorakpane. Adoy. Ay napuknay na tawba numito. Adusu, kakana mamagi ka amadi, ako'y jaksangdo, CCTV camera lo na palambane. Ha, Nupi ngakta layba imungoy ba na, sunggumba tawdok si soyda na tholak pa yay kanbadagi, kakana, ichega aiga gida magta khalaga pangthokibane. kariyana. Ay haire, nung tigi school chatpanina, yumda iche na thanta layhobadugi khanbada, kakana yang wajabane. Tadoy. Matam pumnamagda, ichebu kadayda soykigadagi khanduna, wana senaduna lakpane. Kari haiba. asingmani leibak lei pumnamakse aiga thadoigana sinbane thodo asida nangi naralam ta leite Romeo haiba misak asi masa mathanda thangna thinduna sijabani evidence pumba ai khuta leiri basine lekai miyam mipum kuting makki mamangda nang lande haibase aina soidana utkani nang kashu sathi gano Adudi, ay ko'y mo yung dahan kiba yaradra. thadoi budi yare nangi ina diya khiroi Ay di kay gya. Hiramasida ay gira laiti hairga kay gyaro hairiba. maram haibabu mara leite ba misak amagi thamoi huran khibagi As, songi sa, mapam yam na zadre. Waraw biroy. Ay ko'y thawsakragi. Tadoy, lao. Chat na ba torase? ngaikho aigi ayaba yauduna nang mafam sidagi chatkhiba yaroi Kay gino. Oiraroy khangna khangna, ay gi inak nakna ba sumhot na birise. Pupang sudrabi, miyam na hanggoy tukat janarabi. Badanam tanalay ting labi, ok tabi ming tol pang labi mapok sida. Hanjin hanjin kay hogi kaliba si karigin. Somgi seng laba, taru taru raba pun sisu, ay namaram oiraga, amubakali tay sinbado, ay pamdi. Kaliba wakal daw, tadok piyo da pari. miyam na fana ngangni mangang sino haining bhaja sano nang kanano haiba aina di mayek sing na khanglidana saraba kalengi laitna ngai mathakta thotlabi naurabi leina tan kanin khrama malem lei maibu maithiba pirang Da pari. inga ingengi akan bu len kaya khanglibi sajibu gi kallaba nungle shawum kaya bu nungoina ramlaga leika phanna maning tamna leisa tamlibi akhang kan bi leibak leidi nongmata su chaina mayam sikiduna leisa tamkhidaba yaukidri Da pari. aduga karigino lebak lei nangna nasana thanta adu khanthana lojeri butubo ai famda di nangse asuki matik mamalyambi thauna fabi maitai nupi amagi gun chap chana chenbi ai gi khwaidagi matik chaba misak lebak lei Da pari. ai ngasi dagi nangi punsi busu aina fobo maikai da lamjing duna
ꯃꯄꯣꯛꯁꯤꯃ ꯍꯔꯥꯎ ꯍꯔꯥꯎ ꯅꯪꯒ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯃꯦ ꯃꯁꯤ ꯐꯥꯎꯕ ꯅꯪ ꯑꯩꯕꯨ ꯆꯤꯡꯅꯔꯤꯕ꯭ꯔꯥ ꯂꯩꯕꯥꯛꯂꯦ ꯏꯆꯦ ꯅꯪꯁꯨ ꯑꯗꯨꯛ ꯍꯛꯅ ꯊꯃꯣꯏ ꯀꯟꯕꯤ ꯑꯣꯏꯔꯅꯨ ꯀꯀꯥꯒꯨꯝꯕ ꯃꯤꯁꯛꯇꯤ ꯐꯪꯕꯗ ꯋꯥꯅꯤꯌꯦ ꯀꯀꯥꯗꯤꯅꯦ ꯏꯁꯣꯔꯅ ꯏꯆꯦꯒ ꯑꯩꯈꯣꯏꯅꯤꯒꯤꯗꯃꯛꯇ ꯊꯥꯔꯛꯄꯅꯤ ꯅꯪ ꯀꯀꯥꯕꯨ ꯃꯤꯔꯥꯏꯒꯦ ꯈꯟꯒꯅꯨꯀꯣ ꯑꯩ ꯌꯨꯝꯗ ꯆꯠꯂꯝꯃꯒꯦ ꯀꯀꯥ ꯍꯌꯦꯡ ꯉꯟꯇꯥꯅ ꯑꯩꯈꯣꯏ ꯆꯦꯁꯦ ꯍꯥꯏꯗꯣꯛꯄ ꯂꯥꯛꯑꯂꯨꯀꯣ ꯑꯩ ꯉꯥꯏꯔꯝꯗꯣꯏꯅꯦ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯊꯔꯣ ꯍꯣꯏ ꯑꯍꯟꯈꯩꯁꯨ ꯑꯩ ꯄꯥꯎ ꯍꯥꯏꯔꯝꯃꯒꯦꯀꯣ ꯊꯥꯗꯣꯏ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯀꯀꯥ ꯍꯥꯏꯕ ꯃꯤꯡꯒꯧꯗꯣ ꯏꯇꯩ ꯍꯥꯏꯅ ꯑꯣꯟꯊꯣꯛꯄꯗꯤ ꯌꯥꯔꯕꯅꯤꯀꯣ ꯍꯩꯃꯥ ꯍꯣꯡꯗꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯣꯏ ꯏꯇꯩ ꯑꯁ ꯑꯩ ꯑꯣꯏꯅ ꯏꯀꯥꯏꯔꯦꯗ ꯇꯧꯔꯤꯁꯦ ꯑꯩ ꯆꯠꯂꯦ ꯏꯆꯦ ꯑꯩ ꯆꯠꯂꯦꯀꯣ ꯉꯥꯏꯈꯣꯅꯦ ꯅꯊꯟꯗ ꯆꯠꯈꯤꯅꯣ ꯅꯣꯏ ꯗꯥ ꯊꯧꯕ ꯌꯨꯝꯐꯥꯎ ꯊꯤꯜꯍꯟꯒꯦ ꯑꯁ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯀꯩꯅꯣ ꯑꯃꯨꯛ ꯅꯊꯟꯗ ꯃꯨꯔ ꯃꯨꯔ ꯁꯣꯟ ꯂꯩꯔꯤꯗꯨꯕꯣ ꯅꯁꯥꯅ ꯌꯥꯅꯤꯡꯗ꯭ꯔꯕꯣ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯁꯤꯡ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯩ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤ ꯐꯥꯕꯒꯗꯤ ꯇꯥꯍꯟꯒꯅꯨꯀꯣ ꯄꯥꯞ ꯐꯨꯅꯤꯕ ꯆꯦꯟꯗ꯭ꯔꯤꯉꯩꯁꯤꯗ ꯅꯔꯣꯟ ꯍꯥꯟꯅ ꯆꯨꯝꯍꯧꯀꯣ ꯌꯥꯅꯤꯡꯉꯦ ꯁꯦꯡꯉꯕ꯭ꯔꯅꯦ ꯅꯪꯒꯤꯁꯤꯕꯣ ꯍꯣꯏ ꯑꯁꯦꯡꯕꯩꯅꯦ ꯋꯥꯍꯩꯗꯨꯃꯛ ꯅꯪꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯇꯥꯕ ꯄꯥꯝꯈꯤꯕꯅꯦ ꯗꯥꯄꯥꯔꯦ ꯉꯁꯤꯗꯤ ꯊꯃꯣꯏꯁꯦ ꯄꯦꯜꯂꯦ ꯂꯩꯕꯥꯛ ꯂꯩ ꯀꯗꯥꯏ ꯅꯪꯒꯤ ꯈꯨꯠꯇꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯉꯁꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯅꯪꯒꯤ ꯈꯨꯖꯦꯡꯁꯦ ꯃꯄꯣꯛꯁꯤꯃꯒꯤꯅꯦ ꯗꯥꯄꯥꯔꯦ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅ ꯍꯛꯆꯥꯡꯒ ꯈꯥꯏꯅꯗ꯭ꯔꯤ ꯐꯥꯎꯕ ꯅꯪꯕꯨ ꯁꯨꯛꯊꯥ ꯊꯥꯗꯣꯛꯂꯣꯏ ꯑꯩꯒꯤ ꯃꯥꯡ ꯊꯥꯔꯣ ꯑꯩꯈꯣꯏꯗ ꯆꯠꯂꯁꯤ ꯂꯩꯕꯥꯛ ꯂꯩ